ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯔꯛ ꯃꯆꯜꯒꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯪꯀꯔ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯌꯥꯏꯐꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗ ꯇꯝꯅꯔꯤꯕ ꯂꯥꯏ ꯑꯍꯨꯝ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ खरा चाउपा बुट नुपी अदुना मखोय अहुमगी मतेंग निरखिबा अमदी मखोय अहुमनसु मतेंग पांगलगी हाइदुना खनखिबा अमदी मखोयगी मतेंग पांगनबगीदमक्ता इम्फालदा लम होंगतुना लैख्रबा बोगेलगी ममा मपा अमदी बोगेल मसामक याउना सिनेमा हॉल अदुदा करमना पोरक्सिगे हाइदुना वातानरबा मतुंग याइफबना खुल अमदा लैबा खदरक मदरक यामना हाइबा अमाइबा साबा अनिगी वारी पुसलकपदगी मदुगी अनिदु ओइना तानरगा थबक अदु पांथुलसी हाइदुना वारी वताई सानरबा मतुंग कुल्लबी अमदी शंकरना याइफबबु महागे युम ताना थिलमलबा मतुंग शंकरसु मागे युमदा लैहौबा अमदी कुल्लबीसु मागे युमदा लाखिबगी मतांग अदु मयामना ताबिख्रे मसिगी मखा चथरकपा सरुक्तना करी कमदौरगे हाइबदु मयाम पुन्ना तामिनरसी आसमना तौदुना नुमित अदुमा हौख्रे मथंगे नो ngaले मदम अदुदा कुल्लबी अमदी शंकरदो मखोय अनि फमिनदुना वारी सानरी इता हौजिक्ति होलसु सिनेमा कापखित्रे अदुना अखोयबो हौजिक करी तौरगा चादोरिबनो हेरा इता सिनेमा होल अदु नंगोदा पिने हाइदुदी अस नंगना मरोल अमा अदो आइखोने थबकदु कमाय तौसाइनो याइफबना ममादा होरेन हंगने हाइबनी माना अदु हंगलकलबदी कैथेनदा चलगा अखोय वातादरनी मफमदो खंगलगना अखोयना चलगा थीरुबा तावनी अदुनतनो उपाय लेतेबा ngaikone adu aikoina oina chatlaga moi them torga porakpadi kamai tawdiba ha kamai tawdino ba sida noigi ngahawai noina hakhiba nupi du tamnare mana kaure nang chachilao na haiduri ba as khangreda aini ga khara wangang sanang haitabane yarase ardone matha kasu sajaluno horen le phabara thokko mai tawjarani mana mama da hangni haidudi ओइसे फरेसे निमित ताबा ngai बाइदु आसोमना हायदुना मखोय अनिदो अतोप वारी लंफै सनदुना लैखि सोमदा याइफबसु ममादा वाफमदो करमना हौदोक्सिगे हायदुना वाखल मवन खल्ली ममाना चाक थोंगलिबदो महाक्सु फमदुना येंगदुना लैरि मतमतुदा याइफबना ममा थाजा मानबिदा हाइरि इमा ngahawai iman haiba खदरक मजक यामा तौबा माइबा अनि लैखिना हाइबदो अदु मोइजे ममिंग करि करि कौगे अदुगा मोइजे कैलबदे लैगिमा हाय नंना दु हंगलिबदो करिगिनो हा थोक मोक तौनु को थोक मोक तौनु अस अदु नति दैमा सुम खरंगदनो तौबनी हो ममिंग दुबुदिने अमना दलान कौबनी अमना माधव कौबनी मखोय अनिदो यामना कुइनने मियाम दगी सेन मयाम अमा खदरक मदरक तौरगने सेन तानख्रिबनी मरदगी लेकाय मयाम खंगदरक्तनने जेलदा चंगदुनने याम कुइना जेलदा लैउरिबनी हाय नंगसुने नंगसु जेदा लैजनी कदर फदर तौनु अदोइमा मखोयगी लमसी कराइदनो मखोय अनिगी लमदुबुदी याकाय रेलदनी अदो नंगपु चक्के हाइरिब्रो चलोइदैमा सुम इमानबगा सुम मरि यनरबदने अइना खुफम खंगदबा अदुगी सुम हंगबनिदा होरेंदी असेंबदा इ लोइ हायरनी नंगने हदक मरक्से किनोमै तौ तखलैको ngahangai hangdaba wahanga yam hangai asomna mama ado sak thongi masidagi yaiphabasu mahaki karomda adumak laklei asomna tawduna hojikti numidangi matam joroklei matam aduta cinema hall aduta mi kanasu yengba lakhidi adubu kullabi amadi mamanaba shankar mokoi anidi chattaba yadabani na hall adugi manakta lai matam aduta manager na ngasidi mi so amata laktrabani na yumdo na hanarasi hojikti film kapaki matam su hele haramlaga manager adudi yamna nungaitana mayum lomda chatkhre masidagi kullabi amadi sankarsu yaifabana pofam phamiba mamaga punna leiminariba kaithel adudo oina chatlasi hanaduna mokoi ani kaithel lomda laklei asumna laklaga yaifababu mokoi ani na tholo o haibagi ingit tawi yaifabasu sankar amadi kullabi uba aduda mamada ngarangi matogum mapan thongluge haijilamnaga mahak amuk thoraklei aduga mama uhandana marum amada mokoi omga wari sanaki matam aduda kullabina ai nangidi kamai tawre
ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯈꯨꯜ ꯑꯃ ꯍꯥꯏ ꯑꯗꯨꯒ ꯃꯥꯏꯕ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡꯅ ꯑꯃꯅ ꯃꯥꯙꯣꯞ ꯀꯧꯏ ꯑꯗꯨꯒ ꯑꯃꯅ ꯗꯂꯥꯟ ꯀꯧꯋꯦ ꯍꯥꯏ ꯑꯣ ꯃꯥꯙꯣꯞ ꯑꯃꯅ ꯗꯂꯥꯟ ꯂꯝ ꯃꯃꯤꯡꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯏꯌꯥꯝꯕ ꯂꯝ ꯃꯃꯤꯡꯗꯨ ꯌꯀꯥꯏꯔꯦꯜ ꯍꯥꯏ ꯑꯦ ꯌꯀꯥꯏꯔꯦꯜꯗꯤ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯒꯤ ꯊꯣꯏꯅ ꯂꯥꯞꯇ꯭ꯔꯦ ꯀꯩꯅꯣ ꯀꯨꯂꯕꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯂꯁꯤ ꯑꯗꯨꯒ ꯑꯣꯏꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯨꯔꯁꯤ ꯉꯥꯏꯈꯣꯅꯦ ꯂꯩꯀꯥꯏꯗꯨꯗꯕꯨ ꯈꯨꯜꯗꯨꯗꯕꯨ ꯌꯀꯥꯏꯔꯦꯜꯗ ꯗꯂꯥꯟꯒ ꯃꯥꯙꯣꯞꯀ ꯍꯥꯏꯕꯗ ꯈꯪꯒꯗ꯭ꯔꯅꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯑꯦ ꯏꯌꯥꯝꯕ ꯑꯗꯨꯒꯤꯗꯤ ꯈꯪꯅꯤ ꯖꯦꯜꯗ ꯂꯩꯈꯤꯕ ꯑꯃꯥꯏꯕ ꯁꯥꯕ ꯑꯅꯤꯗꯨ ꯍꯥꯏꯕꯗꯅꯦ ꯑꯁ ꯁꯦꯒꯥꯛꯀꯥꯒꯩ ꯈꯪꯉꯤ ꯍꯥꯏꯌꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯤꯕ ꯂꯥꯏꯗꯅꯕ ꯍꯥꯏꯗꯅ ꯑꯪꯀꯗꯤ ꯍꯣꯠꯂꯦꯍꯦ ꯌꯥꯔꯦꯁꯦ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯌꯥꯏꯐꯕ ꯅꯪꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯤꯅ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏꯅꯦ ꯍꯌꯦꯡꯗꯨ ꯌꯀꯥꯏꯔꯦꯜꯗ ꯆꯠꯂꯒꯅꯦ ꯑꯃꯥꯏꯕ ꯗꯂꯥꯟꯒ ꯃꯥꯙꯣꯞꯀꯗꯨ उनरुरगे अदुगने अखोय हलकलग नंगे कैथेनसिदा लाक्लगे अदुगा करम करम तौख्रे हैबतो नंगोंदा लाक्तुना मु पाउ तमलरगे होय याम्बा अदुदी अई इमागी मनाक चंगखरगे चंगो चंगो शंकर ससलो आसम ना हायदुना शंकर अमति कुलबिसु मयुम लोमदा चखरे अदुगा याइफाबसु ममागे नाक्ता लाक्ले आसम न तौदुना मतम मदो हौख्रे हौजिकति कैथेन खंबगी मतम जरोक्ले मतम अदु ता मी मयाम अदो पोट सिंदु माहि माहि लोइसेनदरे मदुगी मतुंग थाजा मानबी अमदी मखोय मयाम अदो मयुम लोमदा ngarang ngarang wari sanaduna halai मतम अदु ता मखोय मयामगी मरक्तगी अमना ngarang तौखिबा अदुगुमना ngasisu torokadoriba jala haduna मखोय लिम्फु लिम्फु वा ngangnari मतम अदु ता थाजा मानबिना नुतिगी सुम torokpa yabana teda haduna khomi tanja अदु ता नुपिना मु हाय हंदक से मवंग म तौरबनी को ngasi sune cinema kapti hainabani hol sidane mi ahum sine haibado kuiraroi athubada taklagani tanja adu da thaja manbina hai gumdana imphal da lagiba mkhoi ahum do tumne haladi phadoni yam phattaba imungni do adumna hairu pada nupi amana hai ningthogi mana pharanga thikle hainari bani modine angam manthau phapna be oikrabani moi yuba do kanna ngangunu asum na hayaduna mkhoi ado ngarang asum lai मखोइना लाकपदा होल अदुगी मपा हेक जोरकपका होल अदुदा मी चंगफम मोइदिबा गेट अदो अदोमदा कनागुम बखरा मरी मरी चंगखिबदो मखोइ खरन उहौरी मदु उबदा मखोइ चप चप लेपि अदुगा मखोइना उरिबदो मयामदा खंगनदुना ताई अदुमना तालकपा अदुदा मखोइ मयामसु गेट अदोमदा यिंगनरई अदुबु मखोइना येंगुददी कनासु करिसु उदी मासिदगी मखोइ यमना हाय लता इबी वनंग नमरो लमा चे ससलो कायदगी पुनोसिपो अखोय मयाम यामिसिनी असमना हारगा मखोय गम गम चटली तसेंगबगिदी मखोयसु कीबना लोयरबनी लताना उय हारिबदु तसेंगनमकी उरिबनी हाइबदो मखोयसु खंगलिबनी अदुमना तौनिंगे मतम मदुदा मखोयना सिनेमा हॉल अदुगी गेट की मपा हेक यौसलपका गेट अदो मतोम ता हांगतुरई असमना गेट अदुना यावना मखोल हौना हांगतुरपदुदा मखोय मयाम अदो सिदी मवुंग अमनी हानगिदो तौरक्ले हाइदुना मखोय गुरुंग गुरुंग मयम यौना पास चेनरक्ले आसमना चेलकपा अदुता खुल्लेकाय अदुगी नुपा खरना केदोंनबा यावरके हाइदुना लौरई मतम अदुता थाजा मानबिना हौजि गेटा थोंग हांखिबदु ताबि हौदबरा हाइदुना लौरई अदुमा लौरकपा अदुता नुपा सिंग अदुसु चेनसनदरक्ले अदुगा गेट लोमदा मखोयना पाइबदु स्लाय अदो कापतुना यिंगरई तंजा अदुतदी गेट अदो सोलोदुना लेरमी मरुदा नुपा सिंग अदुना गेट असिदि सोलोलिबसिदि हाइदुना हंगी मरु थाजा मानबिना हौजित अखोय याम मयामगी ममांगदा गेट तो थोंग हांगिबनिने अदुमना हाइरकपदुदा नुपा सिंग अदुना यारे युम हनख्रो अखोयसु अमा मथेंगदा मफमसे मी लानलबदी थिनबीगे हाइदना अखोय संगमलिबनी चलो अदुमना हाइरकपदुदा मयाम अदुसु महै मागे युमदा लाकनरे तंजा अदुदा लतारा तुंगलोमदगी कनागोंबा अमना कौरी हाइदना येंथोकरुबदा होल अदुगी गेट ममांगदा मुसिन मुना वांग्रिंग वांगबा मसमना लैमाय यौना जोम जोमथाबा नुपी अमा उखी मदु उबदा लता स्वाई लावी अदुबु महाक कना अमतददी हाइदोक्ट्रे महाक नथोकपा गम मयुम यौनबा अदुम चटली असमना तौदुना मयाम मथंग मागे युमदा चंगनख्री थाजा मानबी अमदी याइफाबसु मखोयगी युमदा चंगलई
ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤꯅ ꯊꯣꯡ ꯑꯗꯨ ꯆꯤꯟꯅ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯌꯥꯏꯐꯕ ꯑꯃꯗꯤ ꯊꯥꯖꯃꯥꯟꯕꯤ ꯃꯈꯣꯏ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯏꯃꯥ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯇꯝꯅꯔꯤꯕ ꯕꯨꯠꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯕꯨꯠꯇꯤ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯂꯃꯟ ꯈꯨꯝꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯕꯒꯤ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯥꯖꯃꯥꯟꯕꯤꯅ ꯈꯪꯂꯤ ꯃꯆꯥꯅꯨꯄꯥꯁꯦ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩꯗ ꯂꯥꯏꯁꯤꯡ ꯑꯗꯨꯒ ꯎꯅꯔꯨꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯌꯥꯏꯐꯕꯅ ꯀꯔꯤꯁꯨ ꯈꯪꯗꯅ ꯍꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯑꯐꯕꯅꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯂꯃꯟꯁꯤꯡꯗꯨ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯒꯗꯕ ꯅꯠꯇꯦ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯈꯪꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯅ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯅ ꯌꯥꯏꯐꯕꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯌꯥꯏꯐꯕ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕꯁꯦ ꯈꯔ ꯈꯔ ꯇꯥꯎ ꯀꯩꯗꯧꯒꯦ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯌꯥꯔꯣꯏꯅ ꯍꯥꯏꯔꯒ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯆꯠꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕꯗꯣ ꯇꯨꯃꯤꯟꯅ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯊꯥꯖꯃꯥꯟꯕꯤꯅ ꯉꯥꯡꯕ ꯂꯦꯞꯇꯦ ꯌꯦꯡꯉꯨ ꯑꯩꯒꯤꯗꯤ ꯅꯪ ꯅꯊꯟꯇꯅꯤ ꯑꯩꯒꯤ ꯑꯁꯥ ꯍꯥꯏꯕꯕꯨꯅꯦ ꯅꯪꯒ ꯂꯣꯏꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯏꯃꯥꯕꯨ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯐꯕꯅ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯁꯤꯔꯣꯏꯗ ꯑꯗꯣ ꯏꯃꯥ ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯑꯒꯦꯀꯣ ꯉꯔꯥꯡꯁꯨ ꯑꯩꯒ ꯏꯌꯥꯝꯕ ꯁꯪꯀꯔꯒ ꯑꯗꯒꯤ ꯏꯌꯥꯝꯕ ꯀꯨꯜꯂꯕꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯨꯠꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯏꯝꯐꯥꯜꯗ ꯂꯩꯈꯤꯕ ꯃꯃꯤꯡꯗꯨꯕꯨ ꯍꯣꯏꯅꯦ ꯕꯣꯒꯦꯜ ꯍꯥꯏꯕꯅꯤꯅꯦ ꯕꯣꯒꯦꯜꯒ ꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯃꯈꯣꯏꯗ ꯁꯤꯟꯅꯧ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯪꯅ ꯆꯠꯂꯨꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯅꯪꯅ ꯆꯠꯂꯝꯗ꯭ꯔꯒꯕꯨ ꯊꯕꯛꯇ ꯊꯣꯛꯈꯤꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯌꯨꯝꯗ ꯄꯥꯟꯊꯣꯛꯄ ꯌꯥꯔꯣꯏ ꯍꯌꯦꯡ ꯅꯣꯡꯍꯦꯡ ꯉꯥꯟꯕꯒꯅꯦ ꯑꯃꯥꯏꯕ ꯀꯨꯜꯂ ꯍꯣꯏꯗꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯏꯃꯥ ꯃꯥꯏꯕꯒꯤꯗ ꯆꯠꯂꯤꯒꯨꯝꯁꯦꯕ ꯑꯩ ꯋꯥꯔꯤꯗ ꯂꯣꯏ ꯂꯤꯒꯦꯕ ꯅꯨꯄꯤ ꯈꯔ ꯆꯥꯎꯕ ꯏꯃꯥꯅ ꯍꯦꯛ ꯍꯥꯏ ꯋꯥꯔꯤ ꯂꯤꯕꯗ ꯌꯥꯎꯕ ꯁꯨꯆꯤꯇ꯭ꯔꯥꯗꯣ ꯃꯥꯁꯨ ꯊꯣꯛꯂꯛꯑꯦꯕꯀꯣ ꯃꯥꯅꯅꯦ ꯏꯌꯥꯝꯕ ꯀꯨꯜꯂꯕꯤꯗꯅꯦ ꯃꯈꯧꯔꯤ ꯃꯦꯠꯀꯦ ꯇꯧꯔꯒ ꯆꯣꯡꯁꯤꯜꯂꯛꯄꯅꯤ ꯃꯇꯝ ꯑꯗꯨꯗꯅꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨꯅꯅꯦ ꯃꯍꯥꯛꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅꯦꯗꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯏꯃꯥ ꯋꯥꯔꯤꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯂꯤꯕꯗ ꯑꯉꯥꯡ ꯑꯇꯣꯝꯕꯗꯨꯒꯤ ꯃꯔꯝꯗꯗꯤ ꯌꯥꯎꯈꯤꯗꯦꯅ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯗꯣ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯗꯨꯅꯅꯦ ꯊꯥ 2 ꯐꯥꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡ ꯑꯗꯣ ꯃꯈꯣꯏꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯁꯣꯛꯄꯟꯗꯅꯕ ꯌꯥꯝꯅ ꯈꯟꯅ ꯂꯩꯇꯥꯏꯅꯈꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯌꯨꯝꯒ ꯑꯝꯇ ꯄꯥꯟꯗ꯭ꯔꯤ ꯄꯣꯠꯅꯤꯗ ꯃꯇꯝꯗꯨꯗ ꯑꯃꯥꯏꯕ ꯑꯃꯅ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯀꯌꯥ ꯑꯃ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯇ ꯃꯍꯤ ꯑꯃ ꯄꯤꯊꯛꯈꯤ ꯃꯍꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯝꯗ ꯕꯨꯒꯦꯟꯒꯤ ꯃꯃꯥꯅ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯀꯌꯥ ꯑꯃ ꯇꯧꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯣ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯔꯤꯝꯇ ꯉꯝꯈꯤꯗꯦ ꯃꯃꯩꯊꯪꯗ ꯃꯃꯥꯒ ꯌꯥꯎꯅ ꯍꯥꯠꯂꯕꯗꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯁꯤꯅꯤ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕ ꯑꯃꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯨꯒꯦꯜꯒꯤ ꯃꯃꯥꯅ ꯊꯑꯣꯏꯅ ꯃꯍꯥꯛꯄꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯂꯤꯕꯅꯤ ꯏꯃꯥꯅ ꯉꯍꯥꯛꯃꯨꯛ ꯋꯥꯔꯤ ꯂꯤꯕꯗꯗꯤ ꯃꯍꯥꯛꯅ ꯃꯩ ꯈꯦꯠꯂꯒ ꯊꯥꯕꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯒ꯭ꯌꯥꯁ ꯄꯣꯛꯈꯥꯏꯔꯛꯄꯗꯒꯤ ꯃꯊꯪ ꯁꯝꯅꯗꯅ ꯃꯣꯏ ꯑꯍꯨꯝꯃꯛ ꯇꯨꯝꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯥꯏꯅꯦ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯗꯤ ꯕꯣꯒꯦꯜꯒꯤ ꯃꯃꯥꯗꯨꯅꯅꯦ ꯃꯤ ꯅꯦꯛꯂꯒ ꯊꯑꯣꯏꯅ ꯌꯨꯝ ꯑꯗꯣ ꯃꯩ ꯊꯥꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯑꯉꯥꯎꯕꯤꯗꯨꯅꯅꯦ ꯃꯩ ꯄꯥꯏꯔꯒ ꯁꯥꯟꯅꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯅꯦ ꯇꯥꯏꯁꯤꯟꯕꯤꯔꯤꯕꯅꯤ ꯅꯪꯁꯨ ꯈꯜꯂꯨꯒ ꯌꯦꯡꯉꯨꯅꯦ ꯑꯉꯥꯎꯕꯤ ꯑꯗꯨꯅ ꯌꯨꯝꯗꯨꯗ ꯃꯩ ꯄꯥꯏꯔꯒ ꯁꯥꯟꯅꯕꯗꯒꯤ ꯃꯩ ꯆꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥ ꯎꯍꯧꯗꯨꯅ ꯈꯪꯗꯣꯔꯤꯕꯅꯣ ꯑꯗꯨꯕꯨ ꯃꯈꯣꯏ ꯅꯤꯄꯥ 2-3 ꯂꯥꯛꯂꯒ ꯌꯨꯝ ꯑꯗꯣ ꯃꯩ ꯊꯥꯈꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯎꯍꯧꯕ ꯃꯤ ꯌꯥꯎꯔꯤꯕꯅꯤ ꯏꯃꯥ ꯑꯗꯨꯗꯤ ꯃꯈꯣꯏꯁꯤ ꯌꯥꯝ ꯊꯤꯅ ꯐꯠꯇꯦꯀꯣ ꯐꯠꯇꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 5-10 ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯄꯗꯅꯦ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯔꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯥꯏꯑꯣꯡ ꯑꯗꯨꯅꯅꯦ ꯏꯔꯣꯗꯅ ꯂꯣꯏꯅꯃꯛ ꯁꯤꯈꯤ ꯃꯗꯨ ꯍꯦꯛ ꯃꯊꯪ ꯁꯤꯔꯛꯄꯗꯒꯤꯅꯦ ꯕꯣꯒꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗꯣ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯇꯥꯟꯅꯔꯒꯅꯦ ꯃꯈꯣꯏ ꯂꯥꯏꯊꯩ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯣ ꯍꯨꯟꯗꯣꯛꯂꯝꯂꯒ ꯏꯝꯐꯥꯜꯗ ꯂꯩꯈ꯭ꯔꯤꯕꯗꯨꯅꯤ ꯃꯈꯣꯏꯗꯤ ꯍꯤꯡꯍꯧꯔꯦꯗꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯨꯕꯁꯤꯡ ꯑꯗꯨꯗꯤ ꯏꯋꯣꯗꯨꯅ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯦ ꯁꯤꯅꯤ ꯑꯄꯪꯕꯒꯤ ꯃꯔꯜ ꯑꯁꯤꯡꯕꯅ ꯆꯥꯕ ꯍꯥꯏꯔꯤꯕꯗꯣ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯁꯦꯟꯕꯨ ꯄꯤꯔꯗꯤ ꯂꯣꯏ ꯌꯥꯅꯔꯦꯅꯦ ꯑꯗꯨ ꯈꯪꯒꯅꯦ ꯁꯦꯟ ꯇꯥꯜꯂꯨ ꯀꯥꯟꯅꯗꯕꯗꯅꯦ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯋꯥꯔꯤ ꯇꯧꯔꯛꯀꯅꯨ ꯏꯃꯥ ꯁꯤꯕꯨ ꯀꯩꯅꯣ ꯅꯪꯅ ꯍꯣꯜ ꯑꯗꯨꯗ ꯍꯦꯛ ꯆꯠꯂꯤꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯏꯃꯥ ꯕꯨꯠꯁꯤꯡꯗꯨꯅ ꯍꯣꯜꯗꯣ ꯑꯩꯈꯣꯏꯗ ꯄꯤꯅꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯤꯌꯦ ꯍꯣꯜ ꯑꯗꯨꯒꯤ ꯃꯄꯨ ꯂꯩꯅ ꯅꯈꯣꯏꯗ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯦꯕ
ꯅꯈꯣꯏꯅꯦ ꯅꯈꯣꯏ ꯂꯥꯏ ꯐꯖꯅ ꯇꯣꯡꯉꯕꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯊꯥꯖ ꯃꯥꯟꯕꯤꯗꯣ ꯃꯍꯥꯛ ꯊꯤꯟꯖꯥꯡ ꯁꯦꯝꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕꯁꯨ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯗꯅ ꯑꯗꯨꯃꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯅꯤꯃꯥ ꯍꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯨꯆꯤꯇ꯭ꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯀꯞ ꯂꯥꯎꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯁꯨꯝꯅ ꯀꯣꯏꯆꯠ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯌꯨ ꯐꯖꯅ ꯉꯥꯎꯔꯕ ꯃꯨꯂꯤꯀꯨꯟꯗꯣ ꯂꯥꯎ ꯂꯥꯎꯗꯨꯅ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯑꯗꯣ ꯏꯜꯂꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯕ ꯉꯝꯗꯗꯨꯅ ꯏꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯤꯅꯤꯃꯥ ꯍꯣꯜ ꯑꯗꯨꯒꯤ ꯒꯦꯠ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯤꯅꯤꯃꯥ ꯍꯣꯜꯗ ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯕꯨꯠꯇꯨꯕꯨ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯇꯝꯅꯔꯧꯗꯅ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯠꯂꯤꯉꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯂꯤꯀꯨꯟꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯑꯩꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯗꯨꯅ ꯍꯥꯏꯔꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯁꯤ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ ꯑꯗꯨꯝꯅ ꯃꯨꯂꯤꯀꯨꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣꯁꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯑꯁꯨꯝꯅ ꯃꯨꯂꯤꯀꯨꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯕꯅ ꯍꯧꯖꯤꯛꯇꯤ ꯍꯣꯜ ꯑꯗꯨꯒꯤ ꯃꯄꯥꯟ ꯂꯥꯟꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯂꯤꯀꯨꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯩꯅꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯦ ꯑꯩꯅ ꯌꯥꯎꯕ ꯃꯔꯨꯞꯇꯣ ꯑꯩꯉꯣꯟꯗ ꯐꯥꯎꯔꯦ ꯑꯗꯨꯒꯤ ꯁꯨꯝ ꯉꯁꯤꯗꯤ ꯈꯔ ꯉꯥꯎꯊꯣꯔꯛꯄꯩ ꯋꯥꯅꯤ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯤꯊꯛꯂꯝꯂꯕꯅꯤ ꯃꯕꯨꯛ ꯀꯥꯏꯉꯩ ꯂꯩꯍꯧꯔꯕꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕꯗꯥꯏꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯃꯨꯂꯤꯀꯨꯟꯅ ꯉꯥꯡꯗꯨꯅ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ ꯀꯅꯥꯝꯇ ꯀꯔꯤꯝꯇ ꯎꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯇꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯊꯣꯔꯛꯂꯒ ꯄꯥꯕ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯃꯇꯝ ꯑꯗꯨꯗ ꯃꯨꯂꯤꯀꯨꯟꯅ ꯉꯥꯏꯈꯣ ꯅꯃꯥꯗꯨ ꯁ꯭ꯋꯥꯏꯗ ꯑꯩꯕꯨ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯂꯝꯕꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯝꯇ ꯊꯤꯌꯨꯅꯦ ꯁꯦ ꯁ꯭ꯋꯥꯏꯗꯒ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯨꯂꯤꯀꯨꯟꯗꯣ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯆꯤꯡꯏ ꯑꯗꯨꯕꯨ ꯃꯨꯂꯤꯀꯨꯟꯗꯤ ꯌꯨꯒ ꯉꯥꯎꯕꯅꯤ ꯃꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗꯕꯒꯨꯝ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯥꯏꯗ ꯎꯔꯨ ꯎꯪꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯍꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯀꯨꯅ ꯈꯣꯡꯕ ꯑꯃꯗꯤ ꯍꯧꯗꯣꯡꯅ ꯀꯞꯇꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯇꯥꯔꯛꯄꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯄꯥꯕ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯄꯤꯛꯄ ꯑꯗꯨꯅ ꯏꯃꯥꯗꯤ ꯌꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯦ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯆꯨ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥꯗꯨ ꯌꯥꯝꯅ ꯁꯥꯍꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯒꯤ ꯃꯨꯂꯤꯀꯨꯟꯅ ꯀꯔꯤ ꯑꯩꯅ ꯉꯁꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯗꯅ ꯌꯨ ꯈꯔ ꯊꯛꯄꯁꯤꯗ ꯃꯥ ꯁꯥꯎꯔꯤꯃꯤꯅꯦ ꯆꯠꯃꯤꯟꯅꯔꯒ ꯃꯥꯡꯈ꯭ꯔꯒ ꯃꯥꯅ ꯌꯨꯝꯗ ꯇꯨꯝ ꯂꯩꯊꯣꯛꯄ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯃꯥꯗꯣ ꯁꯥꯎꯔꯗꯤ ꯌꯥꯝ ꯖꯥꯊꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯨꯂꯤꯀꯨꯟꯅ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯁꯥꯏꯀꯜꯗ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯟꯗꯨꯅ ꯆꯠꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯣ ꯇꯣꯡꯂꯤꯕ꯭ꯔꯥ ꯇꯣꯡꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯨꯂꯤꯀꯨꯟ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯉꯁꯤ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕꯁꯤ ꯃꯤ ꯑꯃꯠꯇ ꯅꯠꯇ꯭ꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯤꯁꯥꯒ ꯂꯣꯏꯅꯃꯛ ꯍꯟꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯄꯔꯞ ꯆꯠꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯊꯧꯒꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯁꯥꯏꯀꯜ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯛꯄꯒꯨꯝ ꯈꯔ ꯂꯨꯝꯊꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯁꯥꯏꯀꯜ ꯑꯗꯣ ꯑꯃꯨꯛ ꯊꯧꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯟꯕꯒꯨꯝ ꯁꯥꯏꯀꯜ ꯑꯗꯣ ꯃꯆꯤ ꯂꯦꯡꯗ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯨꯂꯤꯀꯨꯟꯗꯣ ꯈꯥꯔꯥꯏ ꯈꯪꯗꯅ ꯍꯣꯜ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯁꯥꯏꯀꯜꯒ ꯂꯣꯏꯅꯃꯛ ꯍꯨꯟꯇꯣꯛꯂꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯅꯕ ꯕꯨꯠꯅ ꯑꯩ ꯆꯥꯗꯣꯔꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯛꯈꯤ ꯑꯁꯨꯝꯅ ꯃꯨꯂꯤꯀꯨꯟꯅ ꯀꯟꯅ ꯆꯦꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯇꯪ ꯊꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯇꯥꯕꯨ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯗꯣ
ꯍꯣꯕꯦ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯂꯤꯛꯀꯨꯟꯅ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯥꯎ ꯇꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯇꯥꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯨꯂꯤꯛꯀꯨꯟꯒꯤ ꯇꯨꯡꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯃꯨꯂꯤꯛꯀꯨꯟꯅ ꯍꯩ ꯇꯝꯅꯔꯛꯂꯤꯕꯗꯤ ꯁꯤꯅꯦꯃꯥ ꯍꯣꯜꯗꯅꯤꯅꯦ ꯅꯪꯅ ꯑꯩꯒꯤ ꯇꯨꯡꯗ ꯌꯦꯡꯉꯒ ꯎꯒꯗ꯭ꯔꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯉꯁꯥꯏꯒꯤ ꯕꯨꯠꯇꯨꯔꯅꯦ ꯆꯠꯊꯣꯛꯑꯗ ꯁ꯭ꯋꯥꯏ ꯂꯥꯎ ꯋꯥ ꯉꯥꯛꯇ ꯂꯥꯛꯑꯣꯁꯦ ꯆꯪꯉꯣꯁꯦ ꯁꯥꯏꯀꯜꯗꯨꯅ ꯀꯥꯏ ꯂꯩꯍꯧꯔꯕ ꯁꯤꯅꯦꯃꯥ ꯍꯣꯜꯒꯤ ꯕꯨꯠꯁꯤꯡꯗꯣ ꯃꯣꯏꯗ ꯊꯧꯅꯖꯔꯣꯅ ꯂꯪꯊꯣꯛꯂꯝꯂꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯩꯔꯛꯂꯤꯕ ꯁꯥꯏꯀꯜꯗꯨꯕꯨ ꯂꯪꯊꯣꯛꯂꯝꯃꯤ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ ꯁꯥꯏꯀꯜꯗꯨꯗ ꯇꯣꯡꯂꯒ ꯆꯦꯜꯂꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯁꯥꯏꯀꯜꯗꯨꯗ ꯇꯣꯡꯂꯒ ꯆꯦꯜꯂꯛꯀꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯁꯥꯏꯀꯜ ꯀꯥꯈꯠꯂꯨꯔꯕꯅꯤ ꯇꯨꯡꯗ ꯅꯞꯄꯛꯄꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯊꯜꯂꯝꯃꯦꯗꯅ ꯐꯔꯦꯁꯦ ꯂꯥꯛꯑꯣꯁꯦ ꯌꯨꯝꯗ ꯆꯪꯉꯁꯤ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯀꯅꯥꯅꯣ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯇꯧꯔꯒꯅꯦ ꯍꯦꯛꯇ ꯂꯧꯁꯜꯂꯨꯁꯤ ꯐꯩ ꯑꯩꯗꯤ ꯆꯪꯉꯦ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯗꯣ ꯉꯔꯥꯡ ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯈꯤꯕ ꯌꯥꯀꯥꯏꯔꯦꯜ ꯈꯨꯟꯗ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯁꯥꯕ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞꯄꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯔꯥꯡꯗꯤ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤ ꯑꯊꯣꯛꯅ ꯊꯤꯅ ꯇꯝꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯇꯥꯍꯧꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯁꯨ ꯌꯦꯡꯉꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯌꯦꯡꯉꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞꯀꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯊꯦꯡꯅꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯌꯥꯀꯥꯏꯔꯦꯜ ꯈꯨꯜꯗ ꯂꯩꯔꯤꯕ ꯗꯂꯥꯟꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯗꯂꯥꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯗꯂꯥꯟꯕꯨ ꯀꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯂꯥꯟꯒꯤ ꯃꯃꯥꯗꯣ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯀꯨꯜꯂꯕꯤꯅ ꯏꯃꯥ ꯃꯔꯨꯞ ꯗꯂꯥꯟꯕꯨ ꯂꯩꯕꯤꯗꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯃꯥꯗꯣ ꯏꯉꯛꯉꯛꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦꯅꯦ ꯃꯔꯨꯞ ꯗꯂꯥꯟ ꯍꯥꯏꯔꯤꯁꯤꯕꯨ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯑꯗꯨꯒ ꯁꯪꯀꯔꯅ ꯏꯃꯥ ꯏꯌꯥꯝꯕ ꯗꯂꯥꯟꯕꯨꯗꯤ ꯆꯍꯤ ꯌꯥꯝ ꯌꯥꯝꯕ ꯄꯣꯠꯅꯤꯗ ꯑꯗ ꯑꯩꯈꯣꯏ ꯁꯨꯝ ꯏꯇꯥꯎꯅ ꯀꯧꯅꯕꯗꯨꯗ ꯁꯨꯝ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯗꯂꯥꯟꯒꯤ ꯃꯃꯥꯅ ꯁꯦ ꯁꯤꯗꯒꯤ ꯁꯨꯝ ꯆꯠꯂꯣ ꯑꯗꯨꯒ ꯐ꯭ꯔꯥꯝ ꯑꯃ ꯂꯩꯕꯅꯤ ꯐ꯭ꯔꯥꯝꯗꯨꯗ ꯃꯥꯙꯣꯞꯀ ꯃꯕꯥꯅꯤ ꯂꯩꯔꯝꯒꯅꯤ ꯁꯤꯗ ꯑꯗꯨꯝ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯗꯂꯥꯟꯒꯤ ꯃꯃꯥꯅ ꯇꯥꯛꯂꯛꯄ ꯑꯗꯨꯗ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯁꯨ ꯐ꯭ꯔꯥꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯩ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯐ꯭ꯔꯥꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯐ꯭ꯔꯥꯝ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯄꯔꯞ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯁꯪꯀꯔ ꯑꯃꯗꯤ ꯀꯨꯜꯂꯕꯤꯅ ꯐ꯭ꯔꯥꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤꯕꯗꯣ ꯁꯣꯝꯗ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞꯅ ꯎꯔꯤ ꯃꯁꯤꯗꯒꯤ ꯃꯥꯙꯣꯞꯅ ꯏꯚꯥꯏ आदा नुपानी लाक्लिबसिबु nga leba lakliba jala natragana kedobu laklibjano karaino maiko ani si masana no ui nga leba lakpasu male adu ibai aikoi sidadi ngarang nga nga thadagi da ngai ri kamai tawduiba haiba adu nga yonde harga lure dana asomna hainari ngai shankar amati kulabi do parprap changchilakli aduga dalan amadi madopta wa amata hangjege haiduna hairi maduda madhopna kari noi nauja kari hangbano noibu nga leba laklibra ne wa du tabata kulabina nateda iyamba dalan jibu karambu oibirabano ibungo aini ne kari tanasa haiba asomna dalana hairakpa aduda kullabi amati sankardo mokhoigi manakta phamthai aduga मखोइदा लाक्लिबा अदुगी मरमसिंग अदो हाइरि वा अदु ताबदा माधोमना हेरा अखोइबु अदुगुम तौबा मी मानब्रो मी ओनबो ओरंगनी चो वफम अदु ताबदा शंकरना इयाम्बा अखोइगी सि तंगाइ फदबनी होलदा लेहौरिबा थवाइ अहुमदुना मोइना पांगलिबा थबकतो पांथोक्त्रबदी अखोइबु हाटकनेना हाइरो अदु दुगिनिदा ओ अदु ओइबुंगो अखोइ कैदौ हाइबनो इयाम्बा दला ngasai aina haijakibado imphang da leiriba bogel amadi mama mapado aikhoigi khulda leiriba cinema hall adugi manakta
ꯄꯨꯔꯛꯅꯕ ꯑꯃꯨꯛꯇꯪ ꯁꯤꯟꯕꯤꯗꯕ ꯌꯥꯗꯕꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯆꯠꯂꯦꯗꯅ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯖꯤꯜꯂꯒ ꯑꯩꯈꯣꯏ ꯃꯣꯏꯕꯨ ꯊꯦꯝꯗꯨꯅꯅꯦ ꯍꯣꯜ ꯑꯗꯨꯗ ꯄꯨꯔꯛꯇꯕ ꯌꯥꯗꯕꯅꯤ ꯏꯌꯥꯝꯕ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨ ꯆꯤꯟꯗ ꯂꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗ ꯍꯦꯛꯇ ꯂꯨꯒꯗꯧꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯕꯨ ꯊꯥꯖꯍꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ ꯅꯣꯏꯅꯕꯨꯗꯤ ꯄꯍꯥꯏ ꯍꯥꯏꯔꯤꯕ ꯌꯦꯡꯉꯨ ꯊꯕꯛ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯁꯜꯂꯨꯔꯦ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯆꯦꯟꯊꯔꯛꯀꯗꯧꯔꯤꯕꯅꯤ ꯏꯌꯥꯝꯕ ꯑꯗꯨ ꯀꯔꯤꯝꯇ ꯌꯥꯎꯔꯣꯏ ꯑꯩꯈꯣꯏꯅ ꯍꯥꯠꯇꯧ ꯅꯠꯇꯦ ꯕꯨꯠꯅ ꯍꯥꯠꯇꯧꯅꯤ ꯀꯩꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯂꯥꯟꯒꯤ ꯃꯁꯦꯜ ꯑꯣꯏꯔꯤꯕ ꯃꯥꯙꯣꯞꯅ ꯏꯕꯥꯏ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯆꯠꯀꯨꯝꯁꯤꯗ ꯂꯩꯌꯦ ꯀꯅꯥꯅ ꯈꯪꯅꯤ ꯍꯟꯇꯛ ꯃꯨꯛꯀ ꯖꯦꯜꯗ ꯂꯩꯔꯗꯤꯕ ꯑꯩꯗꯤ ꯉꯝꯃꯣꯏ ꯉꯥꯏꯈꯣ ꯑꯗꯨ ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯊꯕꯛꯇꯨꯕꯨ ꯅꯣꯏꯕꯨ ꯁꯦꯟꯕꯨ ꯀꯌꯥꯝ ꯄꯤꯒꯗꯧꯔꯤꯒꯦ ꯑꯁꯨꯝꯅ ꯁꯦꯟꯒꯤ ꯋꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯗꯣ ꯌꯦꯡꯅꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯀꯌꯥꯃꯨꯛꯀꯗꯤ ꯇꯧꯖꯧꯒꯦ ꯃꯗꯨꯗ ꯃꯥꯙꯣꯞꯅ ꯃꯤ ꯑꯃꯃꯝꯒꯤ ꯂꯥꯛ ꯑꯃꯃꯝ ꯄꯥꯔꯣ ꯑꯗꯨꯗꯤ ꯃꯤ ꯑꯍꯨꯝꯗꯤ ꯂꯥꯛ 3 ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯪꯀꯔ ꯑꯃꯗꯤ ꯀꯨꯜꯂꯕꯤꯗꯣ ꯃꯀꯣꯛ ꯄꯥꯏꯈ꯭ꯔꯦ ꯃꯄꯨꯟꯁꯤꯗ ꯂꯥꯛꯇꯤ ꯂꯥꯏꯗꯅ 50,000 ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯃꯈꯣꯏꯅ ꯀꯔꯥꯏꯗꯒꯤ ꯀꯔꯝꯅ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯗ ꯃꯈꯣꯏ ꯃꯊꯥ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯂꯥꯟꯅ ꯀꯩꯗꯧꯔꯒꯦꯅꯦ ꯅꯠꯇꯦ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯆꯣ ꯁ꯭ꯋꯥꯏꯗꯅꯦ ꯀꯨꯏꯅ ꯂꯦꯞꯄꯛꯑꯅꯨ ꯏꯌꯥꯝꯕ ꯄꯩꯁꯥꯗꯣ ꯈꯤꯇꯪ ꯇꯥꯕꯤꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯇꯉꯥꯏ ꯐꯗꯕꯩ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯃꯤ ꯍꯥꯠꯄꯩ ꯊꯕꯛꯅꯤꯅꯦ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯗꯟꯗꯤ ꯐꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯅꯈꯣꯏꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯅꯈꯣꯏꯅ ꯐꯝꯃꯒ ꯂꯩꯔꯤꯉꯩꯗ ꯑꯩꯒ ꯃꯥꯙꯣꯞꯀꯁꯤ ꯄꯔꯞ ꯂꯥꯛꯂꯒ ꯃꯤ 3ꯗ ꯍꯥꯠꯄꯤꯌꯨ ꯂꯨꯄꯥ ꯂꯥꯛ 3 ꯄꯤꯒꯦ ꯍꯥꯏꯔꯛꯄꯗ ꯅꯈꯣꯏꯕꯨ ꯊꯣꯛꯍꯦꯛꯇ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯔꯣꯏꯗ ꯅꯣꯏ ꯃꯨꯟꯅ ꯈꯜꯂꯒ ꯂꯩꯅꯤꯗ ꯅꯠꯇ꯭ꯔꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯏꯌꯥꯝꯕ ꯑꯗ ꯑꯩꯈꯣꯏꯒꯤꯁꯤ ꯇꯉꯥꯏꯃꯛ ꯐꯗ꯭ꯔꯕ ꯑꯗ ꯇꯧꯕꯒꯤꯗꯤ ꯏꯌꯥꯝꯕ ꯗꯂꯥꯟꯒ ꯁꯣꯝꯒꯤ ꯏꯌꯥꯝꯕ ꯃꯥꯙꯣꯞꯀ ꯏꯌꯥꯝꯕꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯃꯈꯣꯏ 3ꯗꯣ ꯃꯗꯨꯗ ꯊꯥꯖꯅꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯤꯔꯕ ꯑꯗꯨꯒ ꯍꯣꯜ ꯑꯗꯨꯗ ꯊꯥꯔꯛꯄ ꯈꯛꯇꯅꯤ ꯀꯩꯗꯧꯔꯒꯦ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯗꯂꯥꯟꯅ ꯃꯍꯥꯛꯀꯤ ꯃꯁꯦꯜ ꯃꯥꯙꯣꯞꯇ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤ ꯁꯤꯗ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ ꯑꯩꯈꯣꯏꯁꯨ ꯋꯥ ꯈꯔ ꯑꯗꯨꯛ ꯇꯥꯟꯅꯒꯦ ꯃꯥꯙꯣꯞ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯁꯤꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯪꯀꯔ ꯑꯃꯗꯤ ꯀꯨꯜꯂꯕꯤꯕꯨ ꯖꯒꯥ ꯑꯗꯨꯗ ꯊꯅꯝꯂꯤ ꯑꯗꯨꯒ ꯃꯥꯙꯣꯞ ꯑꯃꯗꯤ ꯗꯂꯥꯟꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯥꯙꯣꯞ ꯃꯁꯤꯗꯤ ꯇꯥꯟꯖꯥ ꯆꯥꯕ ꯃꯈꯜ ꯑꯃꯅꯤꯍꯦ ꯃꯈꯣꯏ ꯑꯅꯤꯗꯒꯤꯅꯦ ꯗꯦꯁꯥ ꯎꯄꯥꯏ ꯇꯧꯔꯒ ꯂꯨꯄꯥ ꯂꯥꯛ 2ꯗꯤ ꯂꯧꯔꯁꯤ ꯑꯗꯨꯒ ꯏꯕꯥꯅꯤ ꯂꯥꯛ 2ꯗꯨꯅ ꯉꯥꯎꯊꯔꯗꯤ 이바이 아이모다 라움 카이디로 예 카이디디 그녀네 타박 동민너러버디 락 아마몬 카이너레다나 이바이 아도디 아이 누피 티바 야라니 루파 락 아마나 누피 티라 까동어도리바 하 까동나도리게바 adubu ibaina pram silaga lupa lak amani tungni adu du nupi thiwa haidaine adu muine woina piradi thiba yarani haibi wani ke doroge ai yar sasilo asumna hainaraga makhoi ani do shankar amati kulawi ge manakta prap amuk lakli aduga dolana ibungo akhoi noi da wa ma hairage lupa lak ani di piro ko ibani gi lak amamam awama loina maduda yanarasi madu natrabadi noi upai leroi butuna dum hat thiba taba putna hat pai jidi mathong chaw de natte do akhoi su lighting ge maram si khari dum khangi pone ba adu akhoi na sentoi khara hapaga tamnaru bugi wani se line hat pai si thaba ka si porok chak ka dori mit ka sei ang sangang ka dori sor phun ka tan ne humang na pi kang ka dori bani munna khalu khong da pai re khong chak the kani khut ta pai re khut chak the ka dori bani yamna sathi khra jani tharo ondana khanga dori bani yamba dumana ga hajil lakano da ki ge tawe ado kulabi kumai to saino as lak ani hajibu sibu laitang muk thanjalo as nang nomro lama yamba phare
ꯑꯩꯈꯣꯏ ꯂꯥꯛ ꯑꯅꯤꯗꯣ ꯄꯤꯔꯒꯦ ꯊꯕꯛꯇꯨꯗꯤ ꯉꯁꯤ ꯍꯌꯦꯡꯗꯒꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠ 5ꯗꯒꯤ ꯃꯇꯝ ꯊꯥꯅꯈꯤꯕꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠ 2-3 ꯍꯧꯖꯤꯟꯈ꯭ꯔꯕ ꯑꯗꯨꯅ ꯃꯇꯝꯁꯤ ꯂꯩꯔꯛꯇ꯭ꯔꯕ ꯑꯣ ꯅꯣꯏꯁꯤ ꯃꯇꯝꯒꯁꯨ ꯊꯥꯅꯈ꯭ꯔꯄꯣꯏ ꯍꯥꯏ ꯃꯥꯙꯣꯞ 이봐ꯏ ꯕꯨꯠꯀ ꯃꯇꯝ ꯊꯥꯅꯕꯁꯤ ꯁꯣꯏꯅꯕ ꯌꯥꯗꯦ ꯍꯥꯏꯒꯨꯝ ꯇꯧꯗꯥꯏꯅꯦ ꯇꯧꯕꯅꯤ ꯏꯚꯥꯏ ꯑꯩꯈꯣꯏ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕꯗꯨꯁꯨꯅꯦ ꯃꯇꯝ ꯊꯥꯅꯕꯗ ꯁꯣꯏꯕꯗꯒꯤ ꯀꯧꯊꯣꯛꯑꯒ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯐꯔꯦꯁꯦ ꯁꯨꯝꯗꯧꯔꯁꯤ ꯅꯣꯏꯒꯤ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯤꯜꯂꯛꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯍꯧꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯌꯥꯝꯕ ꯊꯕꯛꯇꯨ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯄꯤꯖꯒꯦ ꯀꯩꯗꯧꯔꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯁꯦꯟꯁꯤ ꯊꯕꯛ ꯍꯧꯗ꯭ꯔꯤꯉꯩꯗꯅ ꯂꯩꯇ꯭ꯔꯒ ꯊꯕꯛ ꯂꯣꯏꯔꯀꯥꯟꯗꯅ ꯁꯦꯟꯗꯣ ꯂꯩꯗꯣꯔꯤꯕ ꯅꯣꯏꯒꯤꯁꯤꯗꯤ ꯂꯣꯡꯗꯥꯎ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯠꯇꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏꯁꯤ ꯊꯋꯥꯏꯁꯤꯡꯗꯨꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯒꯗꯕ ꯂꯩꯕ ꯊꯋꯥꯏꯗꯒꯤ ꯄꯩꯁꯥ ꯂꯧꯕ ꯍꯥꯏꯕ ꯍꯩ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯏꯕꯨꯡꯉꯣ ꯊꯋꯥꯏꯗꯒꯤ ꯄꯩꯁꯥ ꯂꯧꯕ ꯌꯥꯕ꯭ꯔꯥꯅꯦ 이봐이ꯊꯋꯥꯏꯁꯤꯗꯤ ꯕꯨꯠꯅꯤ나 ꯃꯣꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯨꯔꯥꯟꯕꯒꯁꯤ ꯑꯗꯨꯝ ꯁꯠ ꯌꯥꯕꯖꯥꯠꯅꯤꯗ ꯐꯔꯦ ꯏꯕꯨꯡꯉꯣ ꯊꯕꯛꯇꯨ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯍꯧꯔꯒꯦ ꯏꯝꯐꯥꯜꯗ ꯂꯩ ꯍꯥꯏꯔꯤꯕ ꯀꯔꯤ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝꯅꯆꯤꯡꯕꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯀꯅꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯁꯦꯟ ꯅꯨꯄꯥ ꯑꯁꯤꯒ ꯑꯩꯒꯅ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯤꯜꯂꯝꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯆꯠꯅ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯅꯈꯣꯏꯗ ꯇꯥꯛꯂꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯊꯕꯛ ꯑꯗꯨ ꯇꯧꯃꯤꯟꯅꯔꯁꯤꯀꯣ ꯐꯔꯦꯅꯦ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯏꯌꯥꯝꯕꯒꯤꯗ ꯂꯥꯛꯆꯔꯒꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯁꯣꯝꯗꯅ ꯃꯥꯙꯣꯞ ꯑꯃꯗꯤ ꯗꯂꯥꯟꯗꯣ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ 이봐이 루파 락 아니도 방어디 ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯣꯏꯅꯤꯅꯦ ꯂꯥꯛ 2 ꯂꯥꯏꯔꯤꯅꯦ 이봉어 ꯑꯩꯈꯣꯏ ꯑꯅꯤ ꯍꯟꯗꯛꯁꯨ ꯖꯦꯜ ꯌꯧꯕ ꯌꯥꯔꯤꯕꯅꯤꯅꯦ 이봐이 ꯑꯁ ꯑꯗꯨꯗꯤ ꯇꯣꯛꯊꯣꯛꯑꯁꯤꯔ ꯇꯣꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦ ꯖꯦꯜ ꯌꯧꯗꯅꯕ ꯑꯪꯀ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ 이봐이 ꯀꯔꯤ ꯑꯪꯀꯅꯣ ꯑꯜꯖꯕ꯭ꯔꯥꯔꯥ ꯑꯦꯔꯤꯃꯤꯇꯤꯛꯂꯣ ꯑꯗꯨꯒ ꯑꯃꯠꯇ ꯅꯠꯇꯦ ꯈꯗꯔ ꯃꯥꯏꯕꯒꯤ ꯀꯗꯔꯒꯤ ꯑꯪꯀꯅꯤꯅꯦ ꯑꯗꯨ 이봐이 ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯇꯥꯛꯄ ꯈꯛꯇꯃꯛ ꯑꯣꯏꯒꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯁꯨꯌꯥꯎ ꯌꯥꯎꯔꯣꯏꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯇꯪ ꯅꯪꯅ ꯇꯧꯔꯛꯑꯣ ꯑꯗꯨ 이봐이 ꯃꯣꯏꯅ ꯑꯛꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯂꯣꯏ ꯅꯣꯏ ꯇꯧ ꯍꯥꯏꯔꯗꯤ ꯍꯥꯏꯔꯛꯑꯣꯏꯅꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯥꯔꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤ ꯁꯣꯝꯗꯅ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯂꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯥꯏꯗꯒꯤ ꯄꯩꯁꯥꯅꯣꯕ ꯂꯥꯛ 2ꯗꯤ ꯄꯤꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯂꯥꯛ 2 ꯒꯥꯏꯅ 5,000 ꯕꯨꯠꯇ ꯎꯗ꯭ꯔꯤ ꯋꯥꯒꯅꯨꯅꯦ ꯁꯪꯀꯔ ꯑꯩ ꯇꯧꯔꯛꯀꯦ ꯌꯦꯡꯉꯣ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯥꯏꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯦ ꯄꯩꯁꯥ ꯈꯔ ꯄꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯅꯪ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯔꯣꯏ ꯀꯣꯛ ꯍꯥꯏꯔ ꯂꯣꯏꯔꯦ ꯄꯤꯔꯛꯑꯅꯤ ꯊꯋꯥꯏꯁꯤꯡꯗꯨꯅ ꯄꯤꯔꯛꯑꯅꯦꯕ ꯃꯣꯏꯅ ꯄꯤꯔꯛꯇ꯭ꯔꯁꯨ ꯄꯩꯁꯥ ꯂꯩꯐꯝꯗꯨꯗꯤ ꯇꯥꯛꯂꯛꯄ ꯌꯥꯏꯗꯅ ꯃꯣꯏꯗꯤ ꯂꯥꯏꯅ ꯂꯣꯏ ꯎꯔꯤ ꯄꯣꯠꯅꯤ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯑꯩꯈꯣꯏꯁꯤ ꯐꯥꯒꯤꯗꯒꯤ ꯍꯨꯔꯥꯟꯕ ꯑꯣꯜꯂꯛꯀꯅꯤꯀꯣ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯨꯔꯥꯟꯗꯕꯕꯨ ꯀꯅꯥ ꯂꯩꯒꯦꯅꯦ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯥꯏꯕ ꯁꯥꯕ ꯑꯅꯤ ꯅꯦꯛꯂꯒ ꯏꯝꯐꯥꯜꯗ ꯇꯧꯔꯨꯒꯗꯧꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨꯁꯨ ꯀꯗꯔꯅꯤ ꯃꯗꯨ ꯍꯨꯔꯥꯟꯕ ꯃꯈꯜ ꯑꯃꯅꯤꯅꯦ ꯍꯣꯏꯁꯦ ꯌꯥꯔꯁꯦ ꯑꯗꯣ ꯕꯨꯠꯇꯨꯒ ꯑꯩꯈꯣꯏꯒ ꯍꯥꯏꯅꯈꯤꯕꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯃꯇꯝ ꯊꯥꯅꯈꯤꯕꯅꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯗ꯭ꯔꯤꯉꯩꯗ ꯆꯪꯂꯨꯕꯗꯤ ꯌꯥꯔꯣꯏ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯉꯥꯏꯈꯣ ꯃꯣꯏꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯝ ꯊꯥꯅꯈꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯅꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤꯔꯣ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯖꯜꯂꯦ ꯐꯔꯦꯁꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯄꯥꯔꯒꯗꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯦ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗꯤ ꯄꯥꯔꯒꯗꯤ ꯉꯁꯤ ꯅꯣꯡ 2ꯅꯤꯗꯤ ꯂꯩꯔꯤ ꯅꯪꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ ꯍꯣꯏꯗ ꯀꯅꯥꯅꯕꯨ ꯂꯥꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯌꯥꯊꯪꯕꯨ ꯃꯤꯅ ꯉꯥꯛꯄ ꯉꯝꯕ꯭ꯔꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯅ ꯍꯥꯏꯕꯁꯤꯐꯥꯎꯗ ꯂꯥꯏꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯍꯣꯏ ꯑꯗꯣꯝꯗ ꯈꯟꯇꯣꯛꯄ ꯍꯥꯏꯗꯨꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯑꯁꯨꯝ ꯂꯥꯛꯂꯤ
नुमित्तुमदि शंकरदो कुल्लबी होइदा चा इसिंग चादुना लेरसि हाइदना मखोय अनि कुल्लबीगी युमदा ओइना चंगकली अदुगा मखोय चा इसिंग चानबा तौखी मतमदुदा कुल्लबीगी ममाना हाय नखोय अनि पुकराइदा चलुरिबदुने आइदि सोमदा नखोय अनि सि कोइथि थिरिबनि ए इमा करिगिनो आइदं थिबो नतना इताउ शंकर सुवा थिरिबदुदि आइसे शंकर के मेंदुसु चलुरबनि शंकर छु लेहौति अदुगिनि नबानि याव थिरिबा ओ करिगिनो इमाना आई थिरिबबो हाय होरेन मिदां वाइरमदो अमाइबा अमनने अमुंता नंगजि पोरउ ला यंगथोक्सि नंगसे लाइमांग जेले हाइरिनि बुङो अस मिदां वाइरमदै थबक लैदा यारोइदा तौजे हारगना हायें अयु तौसि हाय यारोय मिदां वाइरम तौगदबनि ngoksinनुको असुमना हारमलगा कुल्लबीगी ममादो थोख्रै मतमदुदा शंकरना कमाय तौबा अखोइगा थानखिबदुदि होरेन मिदां वाइरमनि नुमाइदा वाइरम चतबदि यारोय कमदौसेबा अस अखोइ माइ वाबु कैम खलुनुसे अखोइना थोकपने नुमिदां वाइरमदो तुमिने सत थोखर लोरे फारे नंगनाबु यारे कैसु नते अदो अहल्लमना हाइबि इंदबसे मंगोलोदि हाइनबनि इसे अहल्लमना हाइबि इंदबना तिमिसिनि सिदिने अखोइना तौगदबा थाबकतो सोइरकपगिनि वैसे यारे सतो आसमना मरु अनिदो वारिस सना चाक्संद चाक चाखी सुमना कल अमता याइफबसु पुनिंग लेतादि करीबु थोलगबा हाइदुना यामना खंजानरी मजानुपागी ओरिबे फिबे मदुदा महाकी ममा थाजमानबिसु पुनिंग लेताजिबनि मसिदगी महांगना याइफबता हाइ हाय याइफबा होरेनो मेदांनिको लाई खुरमदरुदो ngasai amaibana hairaptu nang khangedana lai phattaba but phattaba haibasidi moina hairapa thajarunu haibado nang ningsango nanggi thawaido makoina purana ba chalak tarolibani maduda nang pangthaba yadi ko hoi ima ai loi khangge doroge ado ima jantra si kuna si siba khutsaji pha phajalleba he nang jata dokto poswa yaroi masi ngang sidi asom na hairam maga mama thajaman bido parpar maning nomda chatkhri याइफबदो जंत्र अदुदा मुन्न येंदुना लई अदुबु करी करम तौरका जंत्रदो लौथोक्सिगे हादुना वाखन खल्ली ngасai अमाइबा अदुना हाइरखिबददी जंत्र अदुना यावयो मखैदी सिनेमा हॉल अदुदा लेरिबा थवाइसिंग अदुना नंगबु करokpasu ngamoi ubasu ngamaroi amadi मखोइना हाइरकपा सलकपा अमत तारारोइ मरम अदुना जंत्रदो सुंदा थादोकनु हाइरखिबनी अदुबु याइफबती सिनेमा हॉल अदुदा लेरिबा थवाइसिंग अदुगी मतेंग पांगनिंग लिबनिना महांगना जंत्रदो याम लोकथोकनिंखि मासिदगी महांगना वाखल अमा लागले हाइस जंत्र सिगा चप मानब जंत्र मा आइगी खुत्ता सिरदि इमाना खंगलरोइसे सिगी जंत्र सिदि मनुंगद पोट जावबनिना लाइन चंगब ngमदबनि अदुबु इचम चंपा करेमति यावदब जंत्रदि लाइ चंगबदुम ngमनि अदुदि कमाय तौसिगे जंत्र अमद ngасai बिहोबुदुबु लुपा 35 आइदि सेनसोक्ता लेते ngасai माइबदुगी जंत्रदु माना फमिब नाकंदुगी पाक्षिदि यावबनि आइबु मदु हुरालु सिजने तांजाम येंगुगे इमा आइ सानबा चलुगे असुमना जायफबदो काबक लौरमलगा थुंगालोमदा परपर थोखि मरुदा ममा थाजा मानबिना मचानुपना गमगम चक्किबदो येंगदुना लेहौई मतमदुदि नोंसु पुंगान ngalibaniना महाक करसु थोइना खंजलुदि हानाबा चलिबोय निंदुना अदुमक लेहौरी आसमना तौदुना जायफबदो ngасai मखोइना येंगलुबा अमाइबा अदुगी मयुम यौसिलकलै मसिदिगी महाकना अमाइबा अदुगी थोंगानदा लिफा चत्तुना तांजा अमा येंगी मसिदिगी कनासु लेबा उदबदगी महाक परपर चंगलकलै नुंथिन तालक ओइबना करिनो मी कनासु उदी मसिदिगी याइफबदो अमाइबा अदुगी सुमांगलोमदा परपर असुम चंगसलकलै अदुगा मी कुयेंग येंगी मसिदिगी महाकना अमाइबा अदुगी फक्की नाकचिंदा थमिबा पाक्षी अदो महाकना उरकलै मसिदिगी महाकना मिटना किरु येंगलगा मांगोल अदुदा काखलकलगा पाक्षी अदो पाइदुना येंगी मसिदिगी महाकना पाक्षी अदो सोलोलिबदु उरे मधु उबदगी महाकना सो अदो करमना हांगसिगे हाइदना वाखन खल्ली आइबु पाक्षी जि कोलक चीख्रसिने अस मधुने वा यामनरनिदा सो सित कराइदा लेबा जानो सोच कदव लोलिनो खंगदेबा माइ जंत्रदो करानो हुरान बिनेदना अदुगी बुदी आइनिनि हुरा अमा लाइसे आई लाकने लोमना सोइदा ओइरमगनेबा कराइदा लेजन माइ सोदुबो
asomna yaifabana phakha lukha phagat tu da so adu pu thiri aduga pakshi aduna sekakta konjali adamna tawduna leiringai amaiba do thorak lei matamadu da yaifabana tawribudu ubada hai ibungo kari thiri banu nangbo asomna hairpada yaifabado khangprek khangi makuta pairama pakshi do leimai da garang long thadei masitigi mahak sumang tamna chenthokre matamadu da yaifabagi matung lomdagi maibaduna hai ibungo ngaikho nang adudagi hek khongphom ama lengbada nang hingdre haina khaluko asomna lorpda yaifabado kieduna chaplepi aduga mahak kappa horokle masidagi amaiba aduna sumangda kumtharaklaga yaifabagi mamangda lepdari matamadu amaiba aduna ai nangbu ngasai laklamba thaja manbigi machanupa yaifabadu natabrane maduda yaifabana mani oja maiba haiduna khumi maduda amaiba aduna hai oja maiba haiganu ne ipu hayune ngaikho karigino nangna aigi pakshi asi kolaga chenke toribadi asida yawpa jantradu amta loge tawba nangna jantra logu pamibadidi karigino ha natti nangbu huran baga chu karka chatprane natte da aigi khudang da siriba jantra se masidi ojana ipuna pot hapsan bani nang laina tinna ubangam di sopangam de dana aduna sije lawthokraga ojama aiba anati soide ipudagi lawthokpa jantra kepte yawdaba ma sijilladi imana khangaroidana adu tawge tawbani ai karigino nangna aina leiwa sonduna ki khraba jantra du lawthokni badi nati nangbu thawai sing adu ga unaba pamlibrane hoipu ai thawai sing adu unaba pami ai moigi matengamna pangningi adumna yaifabana harapu wa adu tabada amaiba do ma khaitang ngai masidagi manga yaifababu konduna sumangdagi mangolda pukhalakli aduga phak aduda ningthina phamhalli masidagi mahangna yaifabagi makut anido pairi aduga mamita munna yengi adumna yengba aduda amaiba do khangprek khangna yaifabada pairi makut adu thadoklamlaga mahak khangchong chongthoi maduda yaifabana ipu kedorage haiduna hangni maduda amaiba aduna karsu tawdi sese ai wa haigi nangna sinma hol adu leiriba thawai sing adu matau karamna iha hana thingrakibano asumna amaiba adu hanglakpa adu da yaifabana mahana thingrakkiba urakkiba punamak pawado tamle aduga thabak asida shankar amati kulabi suyawi haiduna amaiba adu da sing loina ma haidokli wa adu tabada amaiba adu na khalli o thawai aduna mathi phongduna ngahan makhai thiriba sidi nakhoi ahumbu oire aina su thawai sing ado hanana thina khrabani adubu aina mateng pangbigi haibadadi makhoina yakhidabani kona thangda taibang mi ahum lakhini makhoi ahumgi mateng natana kanagi su mateng pamdi haiduna lehokhibani ibungo yaifaba fare ai nangi jantra se leiwa sonda lokthokpirage nangonda wafam ama haigi munataw karigumba amaiba akhwita leiwa mantra sonduna kisan khraba hapsan khraba posak ama nakoina khangu thakta pat thatat pase yamna phatiko nakoina bu pamdrabadi aigi nakta laktuna nakoigi leiwa mantra sonbiriba amaiba aduge manakta chatlaga lokthok haibado haigadabani nakoida siriba put aduna maram chadana tattana tahauba natragana nakoina thatat khibai sei karigumba sakhi sabolama piraklibani madu nakoina tarai na loganu ko fare nangi jantrado ai lokthokpirage aduga ainasu nangi mateng angamba pangani hayo nakoigi thabak aduna kayamu yamna khumang chawsen khrabra adumna hanglakpa adu dai kai phabana makoina sinakhiba plan amadi amai saba dalan amati mado punyekuna imphal da leiriba bogen amadi mahake mama babu cinema hall adugi manakta poraklaga thawai hom aduda kathok nanabagi damak sem sabal loikhre haibado amaiba aduda tamduna khangalli wa adu tabada amaiba du noi aduga angang wakhal haibado ni nakhoina tawribado karisu kanaroini migi singkraba mi ngaktani nakhoina adumna hek tawrubada nakhoi woina phajin khiduna awaphamda tagadoribani ne fare nakhoina tawriba thabak aduda aisu mateng pangsilake kaidongai gadi tawni haigi ipu aina sum khanbada makhoi horenum dang waram dagi tawdu male
ꯑꯩꯈꯣꯏꯅ ꯍꯥꯏꯅꯈꯤꯕꯗ ꯅꯨꯃꯤꯠ 5ꯅꯤ ꯃꯇꯝ ꯊꯥꯅꯈꯤꯕꯅꯤ ꯅꯨꯃꯤꯠ 5ꯅꯤꯗꯨꯗꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠꯄꯨ ꯁꯨꯔꯝꯂꯒꯅꯤ ꯑꯗꯨꯅ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯇꯧꯔꯛꯄ ꯌꯥꯏ ꯏꯄꯨ ꯑꯣ ꯐꯔꯦ ꯅꯪ ꯍꯜꯂꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯅꯤꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇꯪ ꯄꯨꯗꯨꯅ ꯂꯥꯛꯎ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕꯗꯣ ꯍꯔꯥꯎ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗꯗꯤ ꯆꯪꯗ꯭ꯔꯤ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯨꯜꯂꯕꯤꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯗꯣ ꯁꯨꯃꯥꯡꯗ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯏꯌꯥꯝꯕ ꯑꯅꯤꯗꯤ ꯇꯥꯟ ꯆꯥꯅ ꯂꯩꯔꯝꯃꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯜꯂꯕꯤꯅ ꯑꯉꯥꯡꯅ ꯑꯍꯟ ꯁꯥꯕ ꯅꯪꯗꯤ ꯀꯃꯥꯏ ꯁꯤ ꯂꯥꯛꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯀꯃꯥꯏ ꯈꯪꯉꯤꯅꯣꯕ ꯍꯦꯔ ꯏꯌꯥꯝꯕ ꯌꯥꯝ ꯂꯥꯏꯈ꯭ꯔ ꯄꯣꯠꯅꯤꯗ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯃꯤꯅꯥꯏ ꯑꯣꯏꯕ ꯀꯨꯜꯂꯕꯤꯅ ꯍꯥꯏꯕꯗꯅꯦ ꯂꯣꯏ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯇꯧꯔꯦꯗꯣ ꯂꯥꯎ ꯅꯪ ꯉꯥꯡꯅ ꯉꯝꯄꯣꯠꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯗ ꯇꯝꯃꯤ ꯑꯗꯨꯒ ꯌꯥꯏꯐꯕꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯣ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏꯐꯕꯅ ꯃꯃꯥꯡ ꯊꯥꯔꯒ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯅ ꯃꯇꯨꯡ ꯊꯪꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯏꯐꯕ ꯅꯪꯅ ꯍꯥꯏꯕ ꯅꯌꯥꯝꯕꯅꯤ ꯍꯥꯏꯕꯗꯨꯔꯥ ꯑꯅꯤꯗꯨꯅ ꯍꯣꯏ ꯃꯥꯅꯤ ꯏꯄꯨ ꯏꯌꯥꯝꯕꯅꯤ ꯆꯪꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯎ ꯃꯥꯡꯒꯣꯜꯗ ꯅꯤꯡꯊꯤꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯁꯤ ꯑꯣꯖꯥ ꯃꯥꯏꯕ ꯁꯨꯃꯥꯡꯗ ꯁꯨꯝ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯁꯥꯟꯅꯁꯤ ꯏꯪꯒꯨꯝ ꯂꯥꯛꯀꯨꯝ ꯍꯣꯏꯗ ꯑꯗꯨꯁꯨ ꯌꯥꯏꯗ ꯑꯗꯨꯗꯤ ꯄꯤꯗꯥ ꯂꯧꯊꯣꯛꯎꯒꯦꯀꯣ ꯃꯗꯨꯗ ꯁꯪꯀꯔꯅ ꯌꯥꯔꯅꯤꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯃꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯎꯀꯛ ꯋꯥꯀꯛꯁꯤꯡ ꯑꯗꯨꯗ ꯐꯝꯅꯈ꯭ꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨ ꯈꯔ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯊꯣꯡ ꯆꯥꯗꯦꯗꯀꯣ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯑꯗꯣ ꯀꯩꯗꯧꯕ ꯅꯈꯣꯏꯅ ꯀꯔꯤ ꯊꯦꯡꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯁꯤꯠ ꯅꯥꯟꯅ ꯇꯝꯃꯨ ꯑꯗꯨꯒ ꯍꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒ ꯅꯈꯣꯏꯒ ꯀꯔꯝꯅ ꯍꯥꯏꯅꯈꯤꯕ ꯍꯥꯏꯕꯗꯨꯁꯨ ꯇꯝꯃꯨ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯨꯜꯂꯕꯤꯅ ꯑꯣꯖꯥ ꯃꯥꯏꯕ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡꯗꯣ ꯑꯩꯈꯣꯏ ꯎꯅꯔꯤ ꯃꯈꯣꯏꯅ ꯃꯣꯏꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯅꯅꯕꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯄꯥꯡꯂꯒꯦꯗꯅ ꯍꯥꯏꯗꯣꯛꯂꯝꯂꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯈꯔ ꯂꯨꯕ ꯊꯕꯛꯅꯤ ꯏꯝꯐꯥꯜꯗ ꯂꯝ ꯍꯣꯡꯒꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯕꯣꯒꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗꯣ ꯄꯣꯔꯛꯇꯨꯅ ꯃꯈꯣꯏꯗ ꯄꯤꯔꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯅꯤꯁꯨ ꯍꯥꯏꯔꯤ ꯑꯗꯨ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯦꯅ ꯈꯜꯂꯤꯕ ꯑꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯅ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯅꯤꯅꯤ ꯎꯔꯦ ꯃꯈꯣꯏꯅ ꯃꯣꯏꯒꯤ ꯌꯨꯝꯗꯨꯗ ꯐꯠꯇꯕ ꯋꯥꯞ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯒ ꯀꯗꯔ ꯇꯧꯔꯒ ꯁꯤꯅꯦꯃꯥ ꯍꯣꯜ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯀꯦꯅ ꯇꯧꯕꯅꯤ ꯐꯔꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯑꯃ ꯍꯥꯠꯇꯣꯛꯂꯝꯕꯗꯒꯤ ꯅꯪ ꯑꯁꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯑꯩꯈꯣꯏ ꯈꯔ ꯂꯥꯛꯂꯒ ꯅꯪ ꯈꯨꯜ ꯑꯗꯨꯗ ꯆꯠꯂꯨꯁꯤ ꯅꯪ ꯁꯨꯃꯥꯏꯅ ꯈꯨꯜ ꯑꯗꯨꯗ ꯆꯠꯂꯒꯗꯤ ꯁꯅꯥ ꯂꯨꯄꯥ ꯐꯪꯒꯅꯤ ꯑꯗꯨ ꯇꯧꯒꯅꯤ ꯑꯗꯥ ꯇꯧꯒꯅꯤ ꯑꯗꯅ ꯍꯥꯏꯖꯤꯜꯂꯒ ꯄꯣꯔꯛꯄꯗ ꯅꯪꯕꯨ ꯌꯥꯅꯤꯡꯒꯗ꯭ꯔꯅꯦ ꯅꯁꯥꯅ ꯑꯗꯨꯝ ꯚꯥꯞ ꯇꯥꯖꯔꯅꯦ ꯍꯥꯏꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯄꯨꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯉꯣꯏꯗ꯭ꯔꯅꯦ ꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯃꯥꯗꯤ ꯈꯪꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯈꯣꯏꯗꯒꯤ ꯆꯥꯝꯃ ꯁꯤꯡꯂꯕ ꯕꯣꯒꯦꯜꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯒꯅꯤ ꯏꯕꯨꯡꯉꯣ ꯑꯔꯦꯝꯕꯗꯅꯦ ꯆꯩ ꯆꯥꯗꯨꯅ ꯇꯣꯛꯀꯅꯤ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕꯗꯤ ꯊꯋꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯃꯗꯣ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯕꯨ ꯑꯩꯅ ꯀꯧꯔꯤꯕꯅꯤ ꯐꯔꯦ ꯑꯩ ꯅꯈꯣꯏꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯈꯣꯏꯅ ꯌꯥꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯤꯗꯤ ꯈꯔ ꯆꯪꯉꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯅꯦꯛꯂꯨꯔꯤꯕ ꯀꯌꯥ ꯊꯣꯏꯅ ꯍꯩꯇꯕ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯋꯦ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯣ ꯃꯍꯥꯛꯁꯨ ꯌꯥꯎꯍꯜꯂꯨ ꯑꯣꯖꯥ ꯃꯈꯣꯏꯗꯤ ꯑꯃꯇꯪ ꯅꯠꯇꯦ ꯑꯅꯤꯅꯦ ꯀꯔꯤ ꯑꯃꯥꯏꯕ ꯑꯅꯤ ꯍꯣꯏ ꯐꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯧꯔꯒ ꯅꯈꯣꯏ
ꯄꯨꯟꯅ ꯊꯕꯛ ꯑꯁꯤ ꯇꯧꯃꯤꯟꯅꯧ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯌꯥꯏꯐꯕꯗꯤ ꯌꯥꯎꯍꯜꯂꯨꯔꯅꯨ ꯃꯍꯥꯛꯇꯤ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯈꯣꯏꯅ ꯅꯦꯛꯂꯨꯔꯤꯕ ꯑꯃꯥꯏꯕ ꯑꯅꯤꯗꯨꯒ ꯅꯈꯣꯏ ꯑꯅꯤꯒ ꯇꯧꯔꯒ ꯅꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯎ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯑꯩ ꯃꯊꯪ ꯅꯣꯏꯗ ꯇꯥꯛꯂꯛꯀꯦ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏ ꯍꯜꯂꯨ ꯑꯗꯨꯗꯨꯒ ꯅꯈꯣꯏꯅ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯅꯦꯛꯂꯨꯔꯤꯕ ꯑꯃꯥꯏꯕ ꯑꯅꯤꯗꯣ ꯑꯗꯨꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯣꯔꯛꯂꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯤ ꯑꯩꯒꯤꯗ ꯄꯨꯟꯁꯤ ꯑꯗꯨꯒ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯥꯟꯅꯔꯁꯤ ꯏꯄꯨ ꯑꯩꯁꯨ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥ ꯇꯥꯟꯅꯕꯗꯨ ꯌꯥꯎꯒꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯌꯥꯏꯐꯕ ꯅꯪꯗꯤ ꯈꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯑꯗꯨꯕꯨ ꯏꯄꯨ ꯃꯣꯏꯅ ꯑꯩꯁꯨ ꯌꯥꯎꯅ ꯀꯧꯔꯛꯏꯗꯨꯗꯤ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯑꯆꯧꯕ ꯊꯕꯛ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯒꯨꯝꯗꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯗꯒꯤꯗꯤ ꯁꯤꯒꯤ ꯑꯉꯥꯡ ꯌꯥꯏꯐꯕꯁꯤꯅ ꯍꯥꯟꯅ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯀꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯂꯥꯛꯂꯣ ꯅꯪꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕꯗꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯑꯗꯨꯗꯤ ꯑꯩ ꯀꯩꯊꯦꯜꯗ ꯏꯃꯥꯒ ꯄꯣꯠ ꯌꯣꯟꯕ ꯆꯠꯂꯤ ꯑꯗꯨꯅ ꯌꯥꯎꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯏꯐꯕꯗ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯪꯒꯤ ꯃꯇꯦꯡ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯅꯪꯕు ꯁꯣꯏꯗꯅ ꯀꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯊꯦꯝꯖꯤꯟꯕꯤꯈꯤ ꯑꯁꯨꯝꯅ ꯇꯧꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯌꯥꯏꯐꯕ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯑꯁꯨꯃꯛ ꯆꯪꯂꯛꯂꯤ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯒꯤ ꯃꯃꯥꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯌꯥꯏꯐꯕꯗꯣ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯌꯥꯏꯐꯕꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤ ꯊꯥꯖꯃꯥꯟꯕꯤꯁꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯌꯣꯟꯅꯕꯒꯤ ꯍꯦꯛꯂꯨꯔꯤꯕ ꯍꯪꯒꯥꯝꯁꯤꯡ ꯑꯗꯣ ꯃꯄꯨꯟ ꯄꯨꯟꯅꯅꯕ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤ ꯁꯣꯝꯗ ꯁꯪꯀꯔ ꯑꯃꯗꯤ ꯀꯨꯜꯂꯕꯤꯗꯣ ꯃꯊꯥ ꯁꯥꯔꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯅꯦꯛꯂꯨꯔꯤꯕ ꯑꯃꯥꯏꯕ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞ ꯃꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨ ꯀꯔꯝꯅ ꯃꯥꯙꯣꯞ ꯑꯃꯗꯤ ꯗꯂꯥꯟꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏ ꯃꯊꯥ ꯁꯥꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯗꯕꯗꯤ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯍꯥꯏꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯪꯀꯔ ꯑꯃꯗꯤ ꯀꯨꯜꯂꯕꯤꯁꯨ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞꯀꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯛꯂꯤ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯤ ꯁꯣꯝꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯁꯨ ꯀꯩꯊꯦꯜ ꯑꯗꯨꯗ ꯄꯣꯠ ꯌꯣꯟꯗꯨꯅ ꯂꯩꯔꯤ ꯌꯥꯏꯐꯕꯗꯤ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤ ꯃꯍꯥꯛꯀꯤ ꯄꯣꯠ ꯌꯣꯜꯂꯤꯕ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯀꯌꯥ ꯆꯪꯕ ꯉꯝꯈꯤꯗꯦ ꯑꯁꯣꯝꯗ ꯀꯔꯤ ꯋꯥꯔꯦꯞꯄꯨ ꯇꯥꯟꯅꯔꯝꯒꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯕꯁꯤꯗ ꯈꯟꯕꯗ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯑꯃꯥꯏꯕ ꯑꯃꯗꯤ ꯀꯨꯜꯂꯕꯤ ꯁꯪꯀꯔ ꯑꯃꯗꯤ ꯃꯥꯙꯣꯞ ꯑꯃꯗꯤ ꯗꯂꯥꯟ ꯃꯈꯣꯏ ꯃꯉꯥ ꯄꯨꯟꯅ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯇꯥꯟꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯋꯥ ꯇꯥꯟꯅꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯏꯆꯥꯁꯥ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯕꯣꯒꯦꯜꯗꯣ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯃꯤꯠ ꯊꯛꯀꯠꯍꯟꯗꯨꯅ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯄꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯒꯦ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯂꯩꯀꯠꯅꯕ ꯁꯥꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯣꯔꯛꯀꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯑꯩꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯃꯊꯪ ꯇꯧꯔꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯨꯜꯂꯕꯤ ꯁꯪꯀꯔ ꯑꯃꯗꯤ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞ ꯃꯈꯣꯏ ꯃꯔꯤ ꯇꯧꯗꯨꯅ ꯃꯈꯣꯏ ꯏꯝꯐꯥꯜꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯏꯝꯐꯥꯜ ꯇꯝꯅ ꯍꯥꯏꯒꯠꯂꯛꯂꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯕꯣꯒꯦꯜꯗꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯥꯔꯇꯤ ꯇꯧꯔꯤ ꯏꯇꯥꯎ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯟꯖꯤꯟꯈꯤꯒꯦ ꯏꯁꯥꯁꯤ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ
ꯀꯅꯥꯅꯣ ꯑꯃꯅ ꯑꯩꯕꯨ ꯇꯠꯇꯅ ꯀꯧꯕꯒꯨꯝ ꯇꯧꯏ ꯑꯗꯨꯒ ꯏꯁꯥꯁꯤꯗ ꯅꯤꯡꯖꯤꯡ ꯋꯥꯡꯖꯤꯡ ꯇꯧꯕꯒꯨꯝꯕ ꯑꯃ ꯇꯧꯏ ꯍꯛꯆꯥꯡꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯉꯟꯅ ꯆꯠꯈꯤꯒꯦ ꯑꯦꯔꯥ ꯏꯇꯥꯎ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯉꯍꯥꯟꯉꯩꯗꯤ ꯅꯪꯅꯗꯅ ꯍꯦꯟꯅ ꯀꯨꯏꯅ ꯂꯩꯁꯦꯅ ꯍꯥꯏꯕꯅꯤ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯑꯕꯣ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯤ ꯀꯕꯤꯇꯥꯅ ꯊꯦꯡ ꯍꯜꯂꯛꯑꯦ ꯀꯥꯏꯅ ꯆꯩꯕ꯭ꯔꯕ ꯑꯁ ꯑꯗꯨ ꯅꯠꯇꯦꯃꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯉꯁꯤꯁꯦ ꯏꯁꯥꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯍꯟꯁꯦꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯍꯣꯏꯅꯦ ꯑꯗꯣ ꯄꯨꯡ 3 ꯈꯛ ꯇꯥꯗ ꯉꯥꯏꯔꯤ ꯀꯩꯗꯧꯔꯒꯦ ꯍꯣꯔꯦꯟ ꯈꯔ ꯊꯦꯡꯅ 9:30 ꯑꯗꯨꯋꯥꯏꯗ ꯆꯪꯉꯣꯕ ꯉꯔꯥꯡꯈꯩꯗꯤ ꯄꯨꯡ 12-13 ꯂꯩꯊꯣꯛꯑꯒ ꯍꯣꯏꯁꯦ ꯌꯥꯔꯦꯁꯦ ꯑꯩ ꯄꯨꯡ 9-10 ꯑꯗꯨꯋꯥꯏꯗꯗꯤ ꯍꯟꯈꯤꯅꯕ ꯇꯧꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯌꯨ ꯊꯛꯂꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯨꯜꯂꯕꯤ ꯁꯪꯀꯔ ꯑꯃꯗꯤ ꯃꯥꯙꯣꯞ ꯗꯂꯥꯟ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯏꯝꯐꯥꯜ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯂꯕꯤꯅ ꯃꯌꯥꯝ ꯑꯃꯥꯏꯕꯅ ꯍꯥꯏꯔꯛꯄ ꯃꯐꯝ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯏ ꯃꯐꯝ ꯑꯗꯨ ꯌꯧꯒꯗꯕ ꯈꯤꯇꯪ ꯉꯥꯏꯁꯜꯂꯛꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯦꯔꯥ ꯀꯨꯜꯂꯕꯤ ꯅꯪꯁꯨ ꯏꯕꯣ ꯇꯥꯒ ꯚꯪ ꯆꯨꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯧꯔꯗꯅ ꯉꯁꯥꯏ ꯑꯃꯥꯏꯕꯅ ꯍꯥꯏꯔꯛꯈꯤꯗ꯭ꯔꯗꯤ ꯌꯦꯡꯉꯣ ꯃꯍꯥꯛꯇꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯀꯅꯦꯅ ꯍꯥꯏꯔꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯨꯗ ꯃꯍꯥꯛ ꯀꯩꯁꯨ ꯌꯥꯝꯅ ꯁꯣꯛꯂꯣꯏ ꯆꯨꯝꯅ ꯈꯛꯀꯤ ꯋꯥꯟꯊꯕ ꯈꯛꯇꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯑꯣꯛꯇꯣ ꯑꯁꯤꯗ ꯊꯥꯡꯀꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯗꯨ ꯇꯝꯅ ꯄꯨꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯗꯨꯁꯨ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯎꯔꯦ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯄꯨꯔꯛꯀꯗꯕꯅꯦꯅ ꯍꯥꯏꯔꯗꯅ ꯂꯝꯈꯥꯡ ꯌꯧꯔꯛꯄꯗ ꯃꯀꯣꯛꯇꯨꯗ ꯑꯆꯧꯕ ꯎꯇꯨꯞ ꯑꯃꯅ ꯄꯣꯞ ꯊꯥꯔꯒ ꯂꯣꯏꯔꯦ ꯑꯁ 이봐이 ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯔꯛꯑꯦꯗ ꯑꯩ ꯃꯥꯙꯣꯞ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩꯈꯣꯏ ꯑꯅꯤꯗꯤꯅꯦ ꯍꯣꯔꯦꯟ ꯇꯥꯟꯖꯥ ꯌꯦꯡꯂꯒꯅꯦ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯗꯧꯅꯤ ꯃꯣꯏ ꯊꯣꯛꯄ ꯀꯩꯅꯣꯅꯦ ꯏꯌꯥꯝꯕꯅ ꯍꯥꯏꯗꯨꯕꯣ ꯊꯕꯛ ꯇꯧꯃꯤꯟꯅꯁꯦꯅ ꯂꯥꯛꯃꯤꯟꯅꯔꯒ ꯇꯨꯃꯤꯟꯅ ꯆꯦꯟꯈꯤꯅꯤ ꯍꯥꯏꯔꯤꯁꯤꯕꯣ ꯅꯣꯏꯒꯤ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇꯗ ꯑꯩꯈꯣꯏꯗ ꯀꯔꯤ ꯃꯇꯦꯡ ꯄꯤꯔꯛꯀꯗꯧꯔꯤꯒꯦ ꯀꯩꯁꯨ ꯀꯥꯟꯗꯕꯗ ꯑꯩꯈꯣꯏꯅꯦ ꯑꯃꯨꯛ ꯍꯟꯅ ꯖꯦꯜ ꯆꯪꯕ ꯉꯝꯃꯔꯣꯏ ꯑꯁ ꯑꯗꯨ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯂꯥꯛ 2 ꯄꯤꯅꯦꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯅꯣꯏꯅ ꯃꯗꯨ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯤꯅꯦ ꯀꯩ ꯀꯥꯟꯗꯕꯗ ꯁꯤꯀꯤꯁꯨ ꯊꯣꯛꯇꯕ ꯅꯣꯏꯅ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯁꯤꯀꯤ ꯊꯣꯛꯇꯦꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯉꯁꯥꯏ ꯅꯈꯣꯏꯅ ꯑꯣꯛꯇꯣ ꯋꯥꯏꯕ ꯆꯪꯕꯗ ꯑꯣꯛꯇꯣ ꯃꯄꯨꯗꯨꯅ ꯅꯈꯣꯏꯗ ꯂꯨꯄꯥ 500 ꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯅ ꯆꯩꯔꯛꯈꯤꯕꯗꯨ ꯑꯩ ꯇꯥꯍꯧꯏꯅꯦ ꯅꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯍꯧꯔꯕꯅꯤ ꯏꯌꯥꯝꯕ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯊꯕꯛ ꯑꯁꯤ ꯍꯦꯛ ꯄꯥꯡꯊꯣꯛꯄꯗꯅꯦ ꯊꯋꯥꯏꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯥꯙꯣꯞ 이반이부 ꯁ꯭ꯋꯥꯏꯗ ꯆꯣꯡꯊꯍꯧꯔꯁꯤꯔꯅꯤ 이ભાꯏ ꯈꯣꯡ ꯑꯃꯨꯛ ꯇꯤꯔꯗꯤ ꯑꯁꯣꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯣꯛꯇꯣ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯡꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯥꯏꯌꯣ ꯍꯥꯏꯕ ꯍꯩꯕꯤ ꯃꯈꯣꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯍꯩꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯑꯣꯛꯇꯣ ꯑꯗꯨ ꯈꯥꯝꯂꯒ ꯕꯣꯒꯦꯜꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯥꯏꯔꯤꯕ ꯍꯩꯕꯤ ꯃꯈꯣꯡ ꯑꯁꯤ ꯁꯣꯔꯣꯛ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯆꯧꯕ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯃꯅꯤ ꯍꯩꯕꯤ ꯄꯥꯝꯕꯤꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯆꯥꯎꯔꯕ ꯍꯩꯕꯤ ꯄꯥꯝꯕꯤ ꯃꯈꯜ ꯑꯃꯅꯤ ꯍꯩꯕꯤꯗꯤ ꯊꯣꯏꯅ ꯄꯥꯟꯗꯦ ꯑꯗꯨꯕꯨ ꯃꯁꯥ ꯃꯔꯦꯡ ꯌꯥꯝꯅ ꯐꯟꯕ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯃꯅꯤ ꯃꯐꯝ ꯑꯁꯤ ꯂꯥꯟꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯆꯠꯂꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯗꯨꯅ ꯑꯈꯪ ꯑꯍꯩ ꯑꯣꯏꯔꯕꯗꯤ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯆꯠꯂꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯌꯥꯎꯈ꯭ꯔꯕꯗꯤ ꯍꯤꯡꯒꯟꯗꯦ ꯉꯥꯎꯗꯨꯅ ꯐꯩꯗꯨꯅ ꯆꯠꯀꯜꯂꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯑꯁꯨꯝ ꯁꯝꯊꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯣ ꯀꯌꯥ ꯊꯣꯏꯅ ꯀꯤꯅꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯑꯁꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯇꯝꯗꯨ ꯄꯨꯡ 9 ꯈꯔ ꯍꯦꯟꯖꯜꯂꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯙꯣꯞꯅ 이ભાꯏ ꯑꯩꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯑꯃꯠꯇ ꯆꯥꯔꯛꯇꯦ ꯆꯥꯛꯄꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦꯗ ꯃꯥꯙꯣꯞ ꯏꯕꯣ ꯊꯤꯕꯣꯡꯖꯥꯎ ꯑꯣꯏꯅ ꯇꯧꯔꯗꯅ ꯅꯪꯒ ꯅꯠꯇꯦꯅꯦ ꯑꯩꯁꯨ ꯂꯥꯝꯂꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯅꯤ ꯅꯈꯣꯏꯒꯤꯁꯤꯕꯨ ꯆꯥꯅ ꯊꯛꯅꯅꯕ ꯀꯔꯤꯃꯠꯇ ꯁꯤꯜ ꯂꯥꯡꯗ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯆꯥꯛ ꯏꯁꯤꯡꯁꯤ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯇꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯏꯌꯥꯝꯕ ꯀꯔꯤꯅꯣ ꯍꯩꯔꯥꯡꯉꯩꯗ ꯌꯨꯔꯥꯡꯉꯩꯁꯤꯕꯣ ꯂꯥꯛꯂꯤꯕ ꯊꯕꯛꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯆꯥꯕ ꯊꯛꯄꯅ ꯇꯧ ꯂꯩꯔꯦ ꯃꯇꯥꯎ ꯁꯪꯀꯔ ꯏꯌꯥꯝꯕꯅꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯔꯒ ꯉꯥꯏꯕꯗꯤ ꯐꯩꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯍꯥꯏꯐꯦꯠ ꯆꯠꯂꯣꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯏꯔꯝꯃꯒꯦꯕ ꯀꯔꯤꯅꯣꯗ ꯄꯩꯁꯥ ꯌꯥꯎꯗꯕꯒꯤ ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯄꯩꯁꯥꯗꯣ ꯌꯥꯎꯔꯗꯤ ꯉꯁꯥꯏꯅ ꯑꯣꯛꯇꯣꯁꯦ ꯄꯨꯔ ꯆꯠꯈ꯭ꯔꯅꯤ ꯌꯥꯔꯁꯦ ꯏꯕꯨꯡꯉꯣꯅꯦ ꯅꯕꯥꯅꯤ ꯄꯩꯁꯥ ꯌꯥꯎꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯁꯦ
lupa chamsi puro aduga kaino khara puk thamba leiro na hai mahi le lakani ko era yamba aduga di khoi ju khangi da pare se nga la no chato di chalo amuk lak chala di ne amuk nang na roi hoise fare se asom na haram laga sankarna okto du puduna manak nak pa dukal amadagi acha thak khara lairo ni haiduna chakre asom na makhoi na pot leiba chakri nga yaduda dalan madop amadi kulabi makhoi ahumna lari wa pham maduda karigumba sawba ma phanglai matam maduda madopna ibai mafam sibu mayam naga hainaba mafam warjalo nati sidasu uma hawi sina kari warjano mado sibu haibi natrane tanja aduda kulabina aw mani yamba masi haibi ni wa adu tabada madopna ibai haibi makhongsi heloi thoi hainabani ni kamai tawduno khoibo ngasai amaiba adunati sigi lamlong mari phangbagi sida hauba uma hai adugi manaka chatlo na khoi lakhibani kulabi nanggi sibu mafam ka di sonya de ko yamba sonya di aina khangam famni o adudi nang na mafam je khangabani na mafam si wari ju khara khangangani kamai tawge yamba aina sum ta bada mafam si la yam na wuknai hai aduga amam matheng da phimu shepi kucha chatle haibani kayo na aisibo nang ga sanga de do haidaba as ibai ai khoibu khara hantuga leibna pharoidro ai khoida amai baduna pham se thakli basibu magi lai sanabada mating oina ba ai khoi ahum si pham masida usin tono ba thari jalo maduda kullabina yamba adugi di mandeda usin tono bagi da makta khoibu asula na tharakaro oini adu su sumine adu nan na pham masigi wari khangulina kari nu khara liudana asti bai hangmura lumi ai sum kishalle da ai kari nungi lakcharo ru ne jowi kasu kan da khoi no pham sita lai yamba masidi mi amagi mateng pang na bani kaino oi ibungo sidi mi gi mateng pang wa ne but ki mateng pang bani ne kari kan da bada oi che yara se mado amda tumin leyo ibungo kamai to go pham sigi wari do nang na khamba khara do liu dana yamba ina sum ta bada mafam sida hauri ba haibi pambi se masina pungkak charpa matamda nupi ama thauri yandru siki hai ibai hangura nomi ai yadre haiba oi amta kai kon nana men chalu makha taw ibungo ai khoi gi songi yamba madopsi khara kigan ba malida era ibungo kigan ba gai ja hanuni isa mang na but saraga ne tamna rami bani aduga ngasi de sam ki ri sina karino khangte nang wari do adu libo thok poliyo ai khoi gi ibai mai ta jani ai ama nakung men chale he asom na hairak padu da kullabina makha tarai aduga mafam masida hauri ba habi pambi se masi nupi duna thauri hek yan khibadagi tamnaba haurakhi ai ahing habi makong asidagi kana gumbi amana kappa amati mi mang khraida tawraga habi makong asida karaga sanaramba kaya ama thingki adumna toropadagi likai miyamna habi si yanthal uri so hai adugi matungda habi se maru phu dobadagi amuk chongkhallaga hauji oriba habi asi orakhibani hai adubu amunong na chongkhalakliba habi anobudo aduna mapung marai pharakpada makhoi ahum numit khudingi thangana ahum mak sikhi hai thauri yalaga o adudi bungo habi makhongsi bera kharadi lerini ko adugi matungda miri dum thauri yan khidrabra iyamba aina sum tabada adugi matungda likai miyamna habi ase yanthalaba matung maru phungna phutukhi hai madugi matungdagi di sahi amani di adum horakhi hai adudagi di khara leraga haibi makhong asida amakasu haibi ma maru huduna chongakhi hai adubu sahi ani hungi matungga toropani na kanasu karisu khanjanaru dre madugi matungdagi di haibi ado maning tamna adum haurkhre hariba haibi adu karana karigida mak tharamli bano haibadudi kanamatana khangdre adubu mina limpu haina bada yamna haiba amaiba amna magi lai sanapam lai kauthopam oinabagidamakta tharambani suhai haibi makong asigi manak nupata leiriba sigi local singse haradi yuming kholoina mo oinaramena hai aduda leiba amaiba amagi yumgi thongal maya oibajani masigi haibi se adudi bungo amaiba aduna toba sodina oiramgani ne hoi yamba adumna hainaki adumna haina batana tana thokdok kya thokra bonida kari thokdok ni bungo nati
ꯑꯃꯥꯏꯕꯗꯨꯁꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯤꯕ꯭ꯔꯣ? ꯅꯠꯇꯦꯗ ꯏꯌꯥꯝꯕ, ꯋꯥꯔꯤ ꯃꯈꯥ ꯇꯥꯖꯔꯛꯀꯦ꯫ ꯑꯁꯣꯝꯅ ꯍꯥꯏꯕꯤ ꯑꯗꯨ ꯍꯧꯔꯛꯄꯗꯒꯤ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯑꯃ ꯃꯥꯡꯈꯤ꯫ ꯃꯥꯡꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯍꯩꯕꯤ ꯃꯈꯣꯡ ꯑꯁꯤꯗꯁꯨ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯅ ꯈꯪꯕ ꯃꯤꯁꯤꯡꯅ ꯍꯩꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯒ ꯌꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯩꯕꯤ ꯃꯈꯣꯡ ꯑꯁꯤꯗꯗꯤ ꯂꯩꯔꯝꯗꯦ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯒꯤ ꯇꯨꯡꯗ ꯑꯉꯥꯡ ꯑꯗꯣ ꯅꯣꯡꯃ ꯆꯤꯡꯅꯨꯡ ꯑꯃꯗ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯑꯍꯩꯕꯁꯤꯡꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯍꯩꯕꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯣ ꯃꯨꯛꯅꯗꯨꯅ ꯁꯤꯕꯅꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯁꯥꯎꯗꯨꯅ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯗꯣ ꯌꯥꯟꯊꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯩꯕꯤ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯍꯩꯕꯤ ꯑꯗꯨꯕꯨ ꯊꯥꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩꯕꯤ ꯑꯗꯣ ꯌꯥꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯈꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯁꯥꯎꯔꯛꯇꯨꯅ ꯐꯨꯕꯗ ꯑꯃꯥꯏꯕ ꯑꯗꯣ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯗꯨꯃꯛ ꯁꯤꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤꯗꯤ ꯍꯩꯕꯤ ꯑꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯝꯅꯕ ꯑꯣꯏꯔꯛꯈꯤ꯫ ꯍꯩꯕꯤ ꯑꯗꯨ ꯌꯥꯟꯕ ꯌꯥꯎꯔꯨꯕ ꯃꯤꯁꯤꯡ ꯃꯊꯪ ꯃꯊꯪ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯉꯥꯎꯆꯠ ꯆꯠꯂꯝꯃꯒ ꯁꯤꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯩꯕꯤ ꯑꯁꯦ ꯀꯅꯥꯅꯁꯨ ꯌꯥꯟꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯩꯕꯤ ꯑꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯀꯥ ꯃꯔꯦꯡ ꯐꯅ ꯍꯧꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯩꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯂꯩꯕ ꯑꯃꯗꯤ ꯅꯨꯡꯊꯤꯜ ꯅꯨꯃꯪꯕꯗ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯏꯗꯨꯅ ꯂꯩꯕ ꯎꯏ ꯍꯥꯏꯗꯅ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯍꯦꯛ ꯍꯦꯛ ꯄꯥꯎ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯌꯣꯛ ꯇꯤꯜꯂꯣꯛꯄꯗꯤ ꯀꯌꯥ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯅ ꯂꯦꯞꯂꯤꯕ ꯃꯐꯝꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯅꯤꯅꯦ꯫ ꯏꯌꯥꯝꯕ, ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯫ ꯍꯩꯕꯤ ꯑꯁꯤꯁꯨ ꯃꯤ ꯂꯣꯏꯅꯃꯛ ꯆꯠꯅꯔꯦ꯫ ꯃꯇꯝꯗꯨꯗꯗꯤ ꯂꯝꯕꯤ ꯑꯁꯦ ꯌꯥꯝꯅ ꯄꯤꯛꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯦꯟ ꯔꯣꯗ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯡꯅ ꯁꯥꯔꯦꯗꯅꯀꯣ꯫ ꯑꯗꯨꯒ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗꯁꯨ ꯂꯥꯏꯠ ꯂꯣꯏꯅ ꯊꯥꯜꯂꯦ꯫ ꯑꯗꯨꯅ ꯀꯔꯤꯝꯇ ꯇꯧꯔꯝꯃꯔꯣꯏꯗ꯫ ꯑꯣ, ꯑꯗꯨ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯨ ꯖꯦꯜ ꯃꯅꯨꯡꯗ ꯑꯃꯥꯏꯕ ꯑꯃ ꯂꯣꯏꯅꯔꯨꯕꯗꯒꯤ ꯂꯥꯏꯇꯤꯡꯒꯤ ꯃꯔꯝꯗ ꯈꯔ ꯈꯔꯗꯤ ꯈꯪꯉꯤ꯫ ꯑꯗꯨꯅꯅꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯃꯥꯙꯣꯞꯇ ꯁꯥꯍꯨꯝ ꯀꯌꯥ ꯐꯪꯂꯤꯕꯗꯣ꯫ ꯑꯩ ꯉꯥꯏꯈꯣꯅꯦ, ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯪꯒꯤ ꯅꯇꯥꯎꯗꯨ ꯅꯠꯇꯕ꯭ꯔꯥꯅꯦ? ꯑꯣ, ꯃꯥꯅꯤ ꯃꯥꯅꯤ ꯃꯥꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯉꯩ ꯁꯪꯀꯔꯗꯣ ꯑꯣꯛꯇꯣ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯃꯌꯥꯝꯗ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯙꯣꯞꯅ ꯄꯨꯛ ꯊꯟꯕ ꯌꯥꯕ ꯀꯦꯡꯕꯣꯜꯂ ꯀꯩꯅꯣ ꯈꯔ ꯂꯩꯔꯛꯑꯣ ꯍꯥꯏꯔꯒ ꯅꯪ ꯂꯩꯔꯛꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯩꯗꯧꯔꯒꯦ ꯏꯌꯥꯝꯕ? ꯑꯩꯅ ꯂꯩꯔꯛꯏꯁꯤ ꯆꯥꯕꯗ ꯄꯨꯛ ꯑꯗꯨꯝ ꯊꯟꯕꯅꯤ꯫ ꯀꯩꯅꯣ ꯁꯤꯕꯣ? ꯀꯪꯂꯥ ꯕꯨꯖꯤꯌꯥꯅꯤ ꯁꯤꯗꯤ꯫ ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯁꯤꯗ ꯍꯦꯟꯅ ꯌꯥꯎꯍꯧꯗ꯭ꯔꯕꯣ? ꯌꯥꯎꯍꯧꯗꯦ꯫ ꯏꯝꯐꯥꯜꯅꯤ ꯍꯥꯏꯖꯕꯅꯤ, ꯀꯩꯝ ꯌꯥꯎꯍꯧꯗꯦ꯫ ꯅꯪꯒꯤꯁꯤ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯤꯗ꯫ ꯂꯨꯄꯥ ꯀꯌꯥ ꯈꯦꯠꯂꯕ? ꯌꯦꯡꯒꯦꯁꯦ, ꯌꯦꯡꯒꯦꯕ꯫ ꯉꯥꯏꯈꯣꯁꯦ, ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯁꯤꯗ ꯌꯥꯎꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯀꯤꯡꯕꯣꯜ ꯑꯃꯗꯤ WTꯅꯆꯤꯡꯕ ꯑꯆꯥꯄꯣꯠ ꯀꯌꯥ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯆꯥꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯉꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯍꯩꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯈꯥꯝꯂꯤꯕ ꯑꯣꯛꯇꯣ ꯑꯗꯣ ꯃꯅꯤꯡ ꯃꯃꯥꯡ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯝꯍꯧ ꯏꯟꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯂꯕꯤꯅ ꯀꯩꯅꯣꯅꯦ, ꯑꯣꯛꯇꯣꯁꯤꯕꯨ ꯂꯦꯡꯕꯒꯨꯝ ꯇꯧꯗ꯭ꯔꯣ? ꯀꯨꯜꯂꯕꯤ, ꯍꯥꯏꯒꯨꯝꯗꯅ ꯂꯦꯡꯒꯨꯝ ꯇꯧꯏꯅꯦ꯫ ꯑꯩ ꯀꯨꯝꯃꯒ ꯌꯦꯡꯒꯦꯁꯦ꯫ ꯏꯕꯨꯡꯉꯣ, ꯀꯨꯝꯃꯨꯅꯨ, ꯁꯨꯝ ꯐꯝꯂꯒ ꯂꯩꯌꯨ꯫ ꯃꯐꯝꯁꯤ ꯍꯩꯅꯕꯤ ꯃꯐꯝꯁꯨ ꯑꯣꯏꯕꯅꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏꯀꯣ꯫ ꯉꯥꯏꯁꯤ꯫ ꯉꯥꯏꯈꯣ, ꯄꯨꯡꯕꯨ ꯀꯌా ꯇꯥꯔꯒꯦꯅꯦ? ꯏꯌꯥꯝꯕ, ꯄꯨꯡꯕꯨꯗꯤ 9 ꯍꯦꯟꯖꯤꯜꯂꯛꯂꯦ, 10 ꯇꯥꯔꯛꯀꯗꯧꯔꯦ꯫ ꯑꯣ, ꯐꯅꯗꯤ ꯀꯨꯏꯔꯦꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯔꯛꯂꯤꯕꯁꯦ꯫ ꯏꯕꯥꯏ, ꯃꯗꯨꯒꯤ ꯕꯣꯒꯦꯜ ꯍꯥꯏꯕ ꯃꯤꯔꯩ ꯍꯠꯇꯨ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯕ꯫ ꯀꯣꯛ ꯂꯥꯛꯀꯦ ꯍꯥꯏꯗꯦꯅꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤ ꯑꯃ ꯍꯩꯕꯤ ꯃꯈꯣꯡꯗ ꯉꯥꯏꯍꯧꯔꯤꯅ ꯍꯥꯏꯔꯗꯨꯗꯤ ꯃꯀꯣꯛ ꯂꯥꯛꯀꯦ ꯍꯥꯏꯗꯦꯕ꯫ ꯀꯩꯅꯣꯅꯦ ꯏꯌꯥꯝꯕ, ꯑꯩꯈꯣꯏꯅ ꯉꯥꯏꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯀꯃꯥꯏꯅ ꯈꯪꯒꯗꯣꯏꯅꯣ? ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯉꯥꯏꯔꯦ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕꯗꯨꯅ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯔꯒꯅꯦ ꯊꯣꯛ ꯈꯪꯍꯟꯕ ꯌꯥꯏ꯫ ꯀꯔꯤꯅꯣ, ꯃꯥꯏꯕꯅꯦꯅ ꯍꯩꯕ ꯀꯌꯥ ꯌꯧꯗꯕ꯭ꯔꯥ ꯈꯪꯗꯦꯗ꯫ ꯍꯣꯏꯅꯦ, ꯍꯥꯏꯒꯨꯝꯗꯅ ꯑꯃꯥꯏꯕꯅꯦꯗꯅ ꯍꯩꯕ ꯀꯌꯥ ꯌꯧꯗ ꯃꯥꯜꯂꯦꯗ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯊꯨꯝꯖꯤꯟꯅꯧ ꯍꯥꯏꯔ ꯈꯪꯗꯦꯅꯦ꯫ ꯃꯥꯙꯣꯞ ꯑꯃꯗꯤ ꯗꯂꯥꯟꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯗꯣ ꯌꯦꯡꯂꯗꯨꯅ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯏ꯫ ꯑꯗꯨꯝꯅ ꯅꯣꯛꯄ ꯑꯗꯨꯗ ꯃꯥꯙꯣꯞꯅ ꯀꯔꯤꯅꯣ ꯅꯕꯥꯅꯤꯅ ꯑꯃꯨꯛ ꯅꯣꯛꯏꯗꯨꯅ? ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯑꯊꯥꯞꯄꯗ ꯒꯥꯔꯤ ꯑꯃ ꯌꯥꯡꯅ ꯊꯧꯔꯛꯂꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯀꯨꯜꯂꯕꯤꯅ ꯑꯩꯈꯣꯏ ꯑꯥꯗ ꯒꯥꯔꯤ ꯑꯃꯗꯤ ꯊꯧꯔꯛꯑꯦꯍꯦ꯫ ꯃꯗꯨꯗ ꯃꯥꯙꯣꯞꯅ
ꯑꯁꯤꯒꯨꯝꯕ ꯒꯥꯔꯤꯗꯤ ꯉꯁꯥꯏꯗꯒꯤ ꯂꯤꯞꯄ ꯌꯥꯝ ꯊꯧꯏ ꯀꯩꯅꯣꯅꯦ ꯑꯁꯤꯅ ꯑꯍꯥꯟꯕ꯭ꯔꯣ ꯍꯩ ꯃꯥꯙꯣꯞ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯃꯁꯤꯒꯤ ꯒꯥꯔꯤꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯎꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯑꯁꯤꯅ ꯈꯔ ꯇꯣꯉꯥꯟꯅ ꯇꯥꯏ ꯃꯁꯤ ꯍꯥꯏꯔꯒ ꯊꯧꯕꯁꯨ ꯇꯧꯏ ꯍꯩ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯑꯩꯈꯣꯏꯕꯨ ꯍꯥꯏꯐꯦꯠ ꯂꯨꯝꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯦꯔꯥ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯂꯨꯝꯗꯣꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯥꯕꯨ ꯎꯈꯤꯅꯤ ꯍꯥꯏꯕꯩꯔꯣ ꯃꯥꯅꯁꯨ ꯑꯩꯈꯣꯏ ꯁꯛ ꯈꯪꯉꯣꯏ ꯑꯩꯈꯣꯏꯅꯁꯨ ꯃꯥꯕꯨ ꯁꯛ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯛꯂꯕꯗꯤ ꯊꯣꯛꯂꯛꯂꯤꯕ ꯃꯤꯗꯣ ꯕꯣꯒꯦꯅꯤ ꯍꯥꯏꯗꯅ ꯄꯨꯒꯗꯧꯔꯤꯕꯅꯤ ꯍꯣꯏꯅꯦ ꯉꯥꯏꯔꯁꯤ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏ ꯃꯔꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯀꯨꯜꯂꯕꯤꯅ ꯀꯩꯅꯣꯍꯦ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯇꯝꯅ ꯊꯧꯒꯠꯂꯛꯏꯅꯦ ꯊꯧꯒꯠꯂꯛꯏꯅꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯙꯣꯞ ꯑꯃꯗꯤ ꯗꯂꯥꯟ ꯑꯃꯗꯤ ꯁꯪꯀꯔ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯥꯏꯗꯨꯅ ꯑꯣꯛꯇꯣ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯒꯔ ꯏꯟꯊꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯍꯟꯇꯣꯛꯏ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯕꯣꯒꯦꯅ ꯊꯧꯔꯛꯂꯤꯕ ꯌꯥꯡꯂꯕ ꯒꯥꯔꯤ ꯑꯗꯣ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯣꯝꯖꯤꯜꯂꯛꯏ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃ ꯈꯪꯆꯣꯡ ꯆꯣꯡꯊꯣꯔꯛꯄꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯄꯗ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯊꯧꯖꯤꯜꯂꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯥꯎꯔꯕ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯕꯣꯒꯦꯜ ꯑꯗꯨꯁꯨ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯨꯜꯂꯕꯤ ꯁꯪꯀꯔ ꯑꯃꯗꯤ ꯃꯥꯙꯣꯞ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯥꯏ ꯃꯈꯣꯏ ꯃꯔꯤ ꯇꯧꯗꯨꯅ ꯕꯣꯒꯦꯜꯕꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯂꯧꯊꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯛꯇꯣꯗ ꯍꯥꯞꯀꯠꯇꯨꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯨꯗ ꯃꯌꯥꯝꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯂꯕꯤꯅ ꯑꯩꯈꯣꯏ ꯑꯅꯥꯕꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯒꯦ ꯃꯌꯥꯝꯅ ꯒꯥꯔꯤ ꯑꯁꯤ ꯁꯦꯟꯅꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯇꯧꯍꯧꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯃꯔꯤꯅ ꯑꯗꯨꯝꯅ ꯕꯣꯒꯦꯜꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯑꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯃꯣꯏꯅ ꯉꯥꯏꯔꯤꯁꯤꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯉꯥꯏꯔꯤ ꯋꯥ ꯑꯣꯏꯔꯦ ꯑꯁꯣꯝꯅ ꯃꯌꯥꯝꯗꯣ ꯉꯔꯪ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯊꯣꯛꯂꯤꯕꯅꯣ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯗꯨꯅ ꯉꯥꯡꯉꯗꯨꯅ ꯂꯩꯍꯧꯏ ꯍꯧꯖꯤꯛꯇꯤ ꯀꯨꯜꯂꯕꯤ ꯁꯪꯀꯔ ꯃꯥꯙꯣꯞ ꯗꯂꯥꯟ ꯃꯈꯣꯏ ꯃꯔꯤꯅ ꯕꯣꯒꯦꯜꯕꯨ ꯑꯁꯨꯝ ꯄꯨꯗꯨꯅ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯌꯧꯔꯛꯇꯨꯅ ꯁꯤꯅꯤꯃꯥ ꯍꯣꯜ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯕꯣꯒꯦꯜ ꯑꯗꯣ ꯊꯥꯡꯖꯜꯂꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯊꯥꯡꯖꯜꯂꯛꯄꯗ ꯍꯣꯜ ꯑꯗꯨꯒꯤ ꯅꯥꯀꯜꯗꯒꯤ ꯌꯥꯏꯐꯕꯗꯣ ꯊꯣꯛꯂꯛꯏ ꯑꯗꯨꯝꯅ ꯌꯥꯏꯐꯕꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯈꯠꯂꯤ ꯑꯗꯨꯒ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯇꯧꯏ ꯃꯔꯨ ꯌꯥꯏꯐꯕꯅ ꯏꯌꯥꯝꯕ ꯑꯩꯅꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯗꯨꯗ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯥꯏꯐꯕ ꯅꯪ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯂꯥꯎꯔꯨꯔꯦꯍꯦ ꯀꯩꯅꯣ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯁꯥꯔꯤꯕ꯭ꯔꯣ ꯏꯌꯥꯝꯕ ꯑꯩ ꯇꯨꯃꯤꯟꯅ ꯂꯥꯛꯂꯒ ꯏꯌꯥꯝꯕ ꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯉꯥꯏꯔꯝꯂꯤꯕꯅꯤ ꯅꯪꯗꯅꯤꯍꯦ ꯊꯧꯅꯥ ꯐꯕ ꯅꯪ ꯂꯩꯔꯝꯕ ꯌꯥꯝꯅ ꯀꯥꯟꯅꯔꯦꯕꯣ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯕꯣꯒꯦꯜꯁꯦ ꯅꯪꯅ ꯁꯪꯉꯝꯃꯨ ꯍꯥꯏ ꯃꯤ ꯃꯁꯤꯡ ꯁꯨꯗ꯭ꯔꯤꯉꯩꯗ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯂꯧꯒꯤ ꯂꯥꯛꯈꯤꯅꯤꯀꯣ ꯑꯩꯈꯣꯏ ꯂꯥꯛꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯪꯉꯝꯃꯨ ꯍꯣꯏ ꯏꯌꯥꯝꯕ ꯑꯩ ꯁꯪꯖꯔꯝꯒꯦ ꯑꯩꯈꯣꯏ ꯆꯠꯂꯨꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯪꯀꯔ ꯀꯨꯜꯂꯕꯤ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯑꯣꯛꯇꯣ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯃꯨꯛꯀꯁꯨ ꯏꯝꯐꯥꯜ ꯂꯣꯝꯗ ꯍꯥꯏꯒꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯥꯏꯒꯠꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜ ꯌꯧꯔꯛꯂꯤ ꯃꯈꯣꯏꯅ ꯕꯣꯒꯦꯜꯒꯤ ꯌꯨꯝ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯂꯕꯤꯅ ꯑꯩꯅ ꯈꯪꯕꯗꯨꯕꯨ ꯁꯣꯝꯒꯤ ꯂꯩꯔꯛꯁꯤꯗ ꯆꯠꯂꯒ ꯂꯩꯒꯨꯝ ꯇꯧꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯩꯒꯨꯝ ꯇꯧꯕꯅꯤ ꯎꯒꯨꯝ ꯇꯧꯕꯅꯦꯗꯅ ꯑꯩꯈꯣꯏꯕꯨ ꯄꯨꯔꯤꯕꯁꯤ ꯐꯅꯗꯤ ꯁꯥꯡꯂꯦ ꯌꯦꯡꯊꯣꯛꯂꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ 4 ꯀꯣꯏꯕ ꯌꯥꯔꯅꯤ ꯏꯕꯨꯡꯉꯣ ꯍꯦꯔꯥ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯍꯪꯒꯠ ꯍꯟꯗꯥ ꯈꯔ ꯆꯠꯄꯁꯤꯗꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯀꯣꯏꯕ ꯊꯨꯡꯒꯅꯤ ꯀꯥꯏꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯕꯨ ꯄꯤꯁꯛ ꯄꯤꯛꯄꯩ ꯇꯥꯏꯞꯇ ꯍꯣꯏꯅꯦ ꯑꯗꯨ ꯅꯪꯅ ꯍꯥꯏꯔꯛꯑꯣꯅꯦ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯀꯨꯜꯂꯕꯤꯅ ꯋꯥꯈꯜ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ 2-3 ꯇꯧꯗꯨꯅ ꯕꯥꯔꯇꯣꯟ ꯇꯧꯕ ꯂꯥꯛꯈꯤꯕ ꯌꯨꯝ ꯑꯗꯨ ꯁ꯭ꯋꯥꯏꯗꯅꯤ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜ ꯑꯗꯨ ꯈꯪꯂꯛꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯂꯥꯟꯅ ꯍꯥꯏꯔꯛꯏ ꯍꯩ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯂꯕꯁꯤ ꯃꯈꯣꯏꯅ ꯚꯥꯞ ꯑꯃ ꯈꯟꯈꯤꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯑꯣꯛꯇꯣꯗ ꯉꯥꯏꯔꯝꯒꯦ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯅꯦ ꯅꯪꯅ ꯄꯥꯎ ꯑꯗꯨ ꯄꯤꯔꯨꯔꯣ ꯃꯥꯙꯣꯞ ꯅꯪ ꯆꯪꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯨ ꯃꯁꯛꯁꯨ ꯀꯌా ꯈꯪꯗꯦ ꯌꯥꯔꯣꯏꯗ ꯃꯁꯛ ꯈꯪꯗꯕꯗꯨꯅ ꯐꯔꯤꯕꯅꯤꯅꯦ ꯀꯨꯜꯂꯕꯤꯒ ꯁꯪꯀꯔꯒꯗꯤ ꯃꯈꯣꯏꯅ ꯃꯁꯛ ꯈꯪꯕꯅꯤꯅ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯔꯛꯑꯣꯏ
ꯃꯈꯣꯏꯅ ꯄꯨꯒꯗꯧꯔꯤꯕꯁꯦ ꯈꯨꯡꯒꯪ ꯑꯗꯨꯗꯅꯤ ꯍꯥꯏꯕꯗꯣ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯈꯤꯅꯤ ꯑꯗꯨꯅ ꯅꯪꯅ ꯆꯪꯉꯨ ꯑꯩꯈꯣꯏ ꯑꯣꯛꯇꯣꯗ ꯉꯥꯏꯔꯝꯒꯦ ꯑꯁ ꯏꯚꯥꯏ ꯃꯗꯨ ꯑꯩ ꯀꯌꯥ ꯍꯩꯔꯣꯏꯗ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯪꯀꯔ ꯀꯨꯜꯂꯕꯤꯔ ꯀꯩꯅꯣꯝ ꯆꯪꯍꯜꯂꯣ ꯍꯥꯏ ꯃꯈꯣꯏꯗꯤ ꯌꯨꯝꯕꯨꯁꯤꯡ ꯑꯁꯤꯅ ꯃꯁꯛ ꯈꯪꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯈꯤꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯄꯨꯔꯤꯕꯁꯦ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗꯅꯤ ꯍꯥꯏꯕꯗꯨ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯁꯦ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯁꯛ ꯈꯪꯗꯕ ꯅꯪ ꯆꯪꯉꯣ ꯅꯪ ꯆꯪꯉꯣ ꯏꯚꯥꯏ ꯑꯩ ꯍꯩꯗꯧ ꯃꯥꯟꯗꯦ ꯃꯤ ꯀꯃꯥꯏꯅ ꯍꯥꯏꯔꯨꯗꯣꯏꯅꯣ ꯍꯣꯏ ꯆꯪꯉꯣ ꯅꯪꯅ ꯊꯣꯛꯄ ꯍꯥꯏꯔꯒ ꯄꯨꯊꯣꯔꯛꯀꯗꯕꯅꯤ ꯍꯦꯛ ꯄꯨꯊꯣꯔꯛꯇ꯭ꯔꯕ ꯅꯪ ꯏꯝꯐꯥꯜꯁꯤꯗꯅꯦ ꯉꯥꯎꯆꯠ ꯆꯠꯂꯒ ꯂꯩꯍꯧꯔꯦ ꯈꯪꯉꯣ ꯆꯠꯂꯣ ꯏꯚꯥꯏ ꯑꯣꯏꯅ ꯆꯪꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯃꯁꯤ ꯑꯩꯉꯣꯟꯗꯕꯨ ꯑꯣꯟꯁꯤꯜꯂꯛꯏꯅꯦ ꯅꯪ ꯀꯥꯎꯈꯠꯇꯅ ꯅꯪ ꯐꯤꯔꯣꯏ ꯂꯣꯏꯔ ꯀꯦꯜꯂꯛꯀꯅꯤ ꯅꯪ ꯆꯪꯉꯣ ꯑꯁ ꯏꯚꯥꯏꯁꯤꯗꯤꯕ ꯆꯪꯉꯣ ꯇꯧ ꯂꯩꯔꯅꯨ ꯑꯩꯈꯣꯏ ꯑꯣꯛꯇꯣꯗ ꯀꯥꯈꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯀꯨꯜꯂꯕꯤ ꯁꯪꯀꯔ ꯑꯃꯗꯤ ꯗꯂꯥꯟ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯑꯣꯛꯇꯣꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯃꯥꯙꯣꯞꯇꯣ ꯇꯟꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯣꯏꯕ ꯍꯨꯏ ꯑꯗꯨꯅ ꯂꯥꯡꯅ ꯈꯣꯡꯉꯤ ꯃꯗꯨꯗ ꯃꯥꯙꯣꯞꯅ ꯑꯉꯧꯕꯤ ꯑꯩꯅꯤ ꯅꯪ ꯑꯃꯨꯛꯇ ꯎꯔꯝꯈꯤꯔꯣꯏ ꯑꯩꯅꯤꯀꯣ ꯁꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯣ ꯍꯨꯏꯅ ꯈꯣꯡꯂꯤꯕꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯃꯇ ꯇꯥꯗꯕ꯭ꯔꯣ ꯑꯣ ꯍꯨꯏꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯈꯣꯡꯂꯤꯕꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯃꯇ ꯇꯥꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯃꯥꯙꯣꯞꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯀꯧꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯂꯒ ꯑꯍꯟ ꯀꯅꯥꯅꯣ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯀꯔꯤ ꯈꯨꯒꯧꯅꯣ ꯑꯗꯨꯕꯣ ꯏꯕꯨꯡꯉꯣ ꯁꯥꯎꯅꯨ ꯑꯩ ꯅꯣꯏꯗꯅꯦ ꯋꯥ ꯑꯃꯇ ꯇꯝꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯔꯨꯕ ꯄꯥꯎꯅꯤ ꯑꯗꯨꯒꯤ ꯀꯃꯥꯏꯅ ꯀꯧꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯕ ꯀꯔꯤ ꯄꯥꯎꯅꯣ ꯁꯠ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯌꯨꯝꯁꯤꯕꯨ ꯀꯔꯤ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤꯌꯦ ꯕꯩꯒꯣ ꯍꯣꯏꯒꯤ ꯌꯨꯝꯂꯣ ꯀꯅꯥꯅꯣ ꯕꯩꯒꯣ ꯍꯥꯏꯕꯣ 이몽시다 베이고 고블레게 타절락드나네 ngawchingni as 베이고 하이바나 티니 옴 하이바니니 이붕어 누파 마사 아이게 시 아루보 파우니니 एक्सीडेंट थोक्तना होस्तांदा पुखटकिबा अदुदुकी बैगो हाइबरा कइनोम हाइबनी अदुदुकी आइ पाव पिबा लाकपनी मयामना दिसिगे युमसिदनेना तालाकपदुदा चंगलकपनी निबुंगो बोगेल हाइबरो अहलगिसिबो बोगेल हाइबनी बुंगो इस बैगो गाइना असें बैरो हाइसिबो अखोइ पाबदुबु एक्सीडेंट थोकप्रो एस बुंगो एक्सीडेंट थोकपयदुबु मकोकादो पुंचाइ चाइहौरे मखुत कादो मखदा वंथोहौरे मकोक्तुनने लोखमदा पालौरे मखोक मखोक अमत्त मथोंग मरम खंगौरे यारगदी नोइगी इमागा पाबुंगदु हाइफेता चलुसिदना करियोरे अहन सोलिबा बोगेलदो अइगी इपानीने अदुगा कमाइना इमागा इपागा चटकदौरिबनो ngौरी फरी तोरदना अस सोइर मालेने बोगेलगी ममा मपा हारती अंगांग सिगिदी मपोका मपु ओइगदौरिबनेबो अइ सिदिबा इबुंगो नुपा मचा अइगिदु सोइरे नोइदी अंगांगनिना युम संगदो लेहौरो अदुगा नोइगी इपुगा इबोकदु अमुक्ता चलुसी एक्सीडेंट थोकन लेहौरिबा नपा बोंगनाने महाके ममा मपा हाइबती नंगी इबोका इपुगा से सोनता लेहौरबा अमुक्ता चमिनरुखिगे कौथुरोनी इबुंगो हल नन्न ngalabdu nasa gyan taribro ai cha ngawri phai tordana angawna ngawya maliko asomna madop amadi ngang aduga wari watai sanaringai talando prapap sangakli aduga hai kamai torage asomdana anabadu mukhui imungi mi amagi soi yaujabadi operation tawba yaroina hayore ade hojibo mi pudruktu karigino asomna hairakpata mangonda lepul leiram ba anga ngato mana sangtoktuna ahal adu da amug yeng'i aduga kaino harisibo okhoi pabungja singbagi accident thokpro hai ibungo accident thokpa haibasibu phagi yaba thaboklone hai imung asigi ahal amani kauthoro aikhoi kana yam thuna chanaba tawsi aikhoi se hospital adugi authority gi mi singni aikhoi anaba adugi mi sing lobo laklibani soi tawonaba hauji operation gi ngai don lehorabani asomna hairpa aduta angang ado imungda prap chensan khrei aduga mama amadi mabok mapuda pau piruri masitiki makhoi punamak mapanda thorokli matam aduta dalana asengbani ima hoi hauji aikhoi hospital dagi lakcharibani aduna yama thuna chanaba tawsi maruina hauji accident tholiba anaba adugi mamaga mapaga maruina changani aduna mamaga mapaga duwina thupiro ibungo mapana aini aduga mamana sida leire aikhoi ani hana ka chalasi yamna phare pabung aikhoi ahum mari hana chalaba tawsi aduga ibungo nupa masa siga nupi asigina magi nupi ga ngang oirabra mani magi nupi ga ngang kani
ꯑꯣ ꯅꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯇꯞꯅ ꯂꯥꯛꯂꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯂꯝꯂꯁꯤ ꯁꯣꯏꯗ꯭ꯔꯤꯉꯩꯗ ꯍꯧꯔꯕ ꯄꯥꯕꯨꯡ ꯏꯃꯥ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯉꯧꯔꯤ ꯐꯩꯔꯤ ꯗꯂꯥꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯊꯥꯖꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯒꯤ ꯅꯨꯄꯤꯅ ꯈꯜꯍꯧꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯁꯣꯏꯗꯕꯨ ꯑꯩꯅ ꯁꯣꯏ ꯇꯧꯔꯒ ꯌꯥꯔꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯏꯃꯥ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯅꯣ ꯃꯈꯣꯏꯅ ꯂꯩꯔꯤꯁꯤꯕꯣ ꯍꯩꯃꯥ ꯑꯗꯨꯁꯨ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞꯅ ꯕꯣꯒꯦꯜꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯄꯨꯔꯒ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯑꯣꯛꯇꯣ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯪꯀꯔ ꯑꯃꯗꯤ ꯀꯨꯜꯂꯕꯤꯗꯣ ꯌꯦꯡꯉꯗꯨꯅ ꯅꯣꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯑꯍꯜ ꯑꯅꯤꯗꯣ ꯑꯣꯛꯇꯣꯗ ꯐꯝꯍꯜꯂꯤ ꯑꯗꯨꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯛꯇꯣ ꯑꯗꯣ ꯊꯧꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯜꯂꯕꯤꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯤꯕꯨ ꯕꯣꯒꯦꯜꯕꯨ ꯃꯁꯛ ꯈꯪꯕꯤꯕ꯭ꯔꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯍꯜ ꯑꯅꯤꯗꯨꯅ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯇꯤ ꯏꯆꯥꯗꯨꯕꯨ ꯀꯔꯝꯅ ꯃꯁꯛ ꯈꯪꯉꯣꯏꯗꯧꯔꯤꯕꯅꯣ ꯃꯗꯨꯗ ꯗꯂꯥꯟꯅ ꯑꯍꯜ ꯑꯅꯤ ꯅꯈꯣꯏꯅ ꯕꯣꯒꯦꯜ ꯃꯁꯛ ꯈꯪꯂꯤꯕ ꯐꯥꯎꯕꯗꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯒꯗꯕ ꯃꯥꯟꯗꯦ ꯈꯔ ꯊꯨꯅ ꯀꯥꯎꯊꯣꯛꯄꯅ ꯐꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯍꯜ ꯑꯅꯤꯗꯨꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯀꯣꯏꯍꯪ ꯍꯪꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯗꯂꯥꯟꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯑꯍꯜ ꯑꯅꯤ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨꯗ ꯆꯥꯎꯔꯕ ꯎꯇꯨꯞ ꯑꯃꯃꯝꯅ ꯁꯥꯐꯨ ꯀꯟꯅ ꯀꯟꯅ ꯊꯣꯝꯗꯠꯂꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯑꯍꯜ ꯑꯅꯤꯗꯣ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯗꯂꯥꯟꯅ ꯏꯚꯥꯏ ꯀꯩꯅꯣꯅꯦ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯀꯣꯛꯁꯦ ꯑꯃꯨꯛ ꯁꯤꯈꯤꯗꯅꯅꯦ ꯑꯩ ꯕꯨꯠꯁꯤꯡꯗꯨꯅ ꯍꯥꯠꯀꯗꯕ ꯁꯔꯨꯛꯇ ꯑꯩꯈꯣꯏꯅ ꯍꯥꯠꯂꯤꯁꯤꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯁꯦ ꯆꯩꯇꯨꯞꯁꯦ ꯄꯥꯏꯌꯨ ꯉꯝꯃꯣꯏ ꯉꯝꯃꯣꯏ ꯏꯚꯥꯏ ꯑꯗꯨꯝ ꯄꯥꯏꯌꯨ ꯇꯧꯔꯁꯤ ꯑꯃꯨꯛꯀꯣ ꯑꯁ ꯍꯨꯟꯇꯣꯛꯑꯃꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯩꯇꯨꯞ ꯑꯗꯣ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯂꯥꯛꯇꯅ ꯂꯪꯊꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯅꯅꯕ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯌꯥꯏꯐꯕꯗꯣ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯁꯪꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯊꯋꯥꯏ ꯑꯍꯨꯝ ꯑꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯍꯧꯖꯤꯛ ꯃꯤ ꯃꯁꯤꯡ ꯁꯨꯗ꯭ꯔꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯕꯣꯒꯦꯜꯒꯤ ꯃꯁꯥ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯤꯡꯗꯨꯅ ꯊꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯆꯤꯇ꯭ꯔꯥꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯕꯣꯒꯦꯜꯒꯤ ꯃꯁꯥ ꯑꯗꯨꯗ ꯌꯦꯡꯂꯤ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯕꯣꯒꯦꯜ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯛꯂꯦꯅꯦ ꯀꯃꯥꯏ ꯇꯧꯏꯁꯤꯗꯤ ꯀꯃꯥꯏ ꯇꯧꯕꯁꯤꯗꯤ ꯈꯨꯠꯇꯨꯝꯅ ꯊꯤꯟꯁꯤꯔꯅꯦ ꯃꯁꯤ ꯈꯨꯠꯇꯨꯝꯅ ꯊꯤꯟꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯗꯨꯗ ꯀꯤꯟꯅ ꯀꯟꯅ ꯊꯤꯟꯖꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯕꯣꯒꯦꯜꯗꯤ ꯍꯦꯟꯅ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯤꯕ ꯅꯪ ꯀꯅꯥꯅꯣ ꯑꯗꯨꯝꯅ ꯋꯥꯈꯜ ꯍꯦꯟꯅ ꯇꯥꯔꯛꯄꯗꯨꯗ ꯌꯥꯏꯐꯕꯗꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗ ꯅꯨꯡꯗꯨꯝ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯄ꯭ꯔꯞ ꯆꯦꯟꯗꯨꯅ ꯅꯨꯡꯗꯨꯝ ꯑꯗꯨ ꯈꯨꯜꯂꯨꯔꯤ ꯑꯗꯨꯒ ꯕꯣꯒꯦꯜꯗ ꯍꯥꯏꯔꯛꯏ ꯏꯄꯥ ꯍꯥꯏꯒꯗ꯭ꯔꯥ ꯈꯨꯔꯥ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯎꯕ꯭ꯔꯣ ꯀꯔꯥꯏꯅꯣ ꯎꯏꯅꯦ ꯃꯗꯨꯗꯤ ꯅꯨꯡꯗꯨꯝ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯁꯤꯅ ꯅꯀꯣꯛꯀ ꯊꯣꯝꯃꯛꯀꯦ ꯀꯣ ꯉꯥꯏꯍꯥꯛ ꯋꯥꯟꯗꯧ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯅꯨꯡꯗꯨꯝ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯕꯣꯒꯦꯜꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯣꯝꯗꯠꯂꯛꯏ ꯃꯗꯨꯗ ꯕꯣꯒꯦꯜꯗꯣ ꯑꯌꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯌꯥꯏꯐꯕꯅ ꯁꯤꯗꯤ ꯋꯥꯟꯊꯗꯦꯅꯦ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯃꯁꯤ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯕꯣꯒꯦꯜꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯃꯇꯝꯗꯨꯗ ꯌꯥꯏꯐꯕꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯕꯣꯒꯦꯜꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯜꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯁꯥ ꯑꯗꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯏ ꯑꯁꯨꯝꯅ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯁꯜꯂꯒ ꯃꯥꯅ ꯃꯊꯛꯂꯣꯝꯗ ꯆꯤꯡꯈꯠꯄ ꯑꯃꯗꯤ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯇꯅ ꯏꯟꯈꯤꯕ ꯑꯗꯨꯅ ꯕꯣꯒꯦꯜꯗꯣ ꯂꯣꯡꯅ ꯇꯨꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯣꯡꯅ ꯈꯪꯇꯨ ꯇꯨꯕꯗꯨꯗ ꯂꯨꯈꯝꯅ ꯂꯩꯃꯥꯏꯗ ꯌꯩꯕꯗꯒꯤ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯤ ꯃꯗꯨꯗ ꯌꯥꯏꯐꯕꯗꯣ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯁꯨꯆꯤꯇ꯭ꯔꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯤ ꯃꯗꯨꯗ ꯌꯥꯏꯐꯕꯅ ꯅꯣꯏꯗꯤ ꯑꯩꯅ ꯋꯥꯕꯁꯨ ꯎꯔꯒ ꯅꯣꯛꯏꯕꯅꯤꯅꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕꯇꯗꯤ ꯍꯪꯒꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯆꯤꯇ꯭ꯔꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯌꯥꯏꯐꯕꯅ ꯑꯩꯈꯣꯏꯅ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ ꯃꯤ ꯍꯥꯠꯄꯗ ꯆꯦꯟꯅꯕꯁꯤꯡꯅꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯖꯦꯜꯗ ꯊꯝꯕꯗꯨꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯑꯋꯥꯕ ꯃꯇꯤꯛ ꯆꯥꯅ ꯀꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯛꯂꯤ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕꯁꯨ ꯀꯔꯤꯕꯨ ꯄꯤꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ
asomna wakhan khallingai matam maduda hajikti gate lomda okto thauchilakpado mahakna uri matam maduda Kullabi Shankar Dalan amati Madop makhoi marina Bogen ki mama mapado thangjillakpado uri madu ubada yaifaba yamna haraurami makhona khalliba silliba thabakado hajikti mai paklani haiduna harauli asomna makhoi ani amaga punna thangjillaktuna hajikti Bogel amadi mahake mama pasingado pareng sana hiphanduna thamli matam aduda Susitra ado thorakli jengbada agakpaki saktamni ngarangdagi ngasin amuke hena sathiri yengbada aduki mati kiraba saktam amada thorakli mamit ado ngaksang ngangi mamai ado I thangdana ngawi aduduga pali tawraba mamai adudagi unsa sing machet kinthari aduga mai ngangsang ngangasu chatli saktam adu ubada dalan amati madopto kikhibana loiri matam aduda Susitra ki thawai aduna yamna kanna khanghaudana khangno nolai mahana noli badudi mahana matam kuinti ningjarak pathabak ado hojikti mai paklagani haiduna laujaribani asomna Susitra na kanna lauduna nolakwa aduda madopti khangprek khangduna dalanda chongkatuna koli maduda dalan amadi madop makhoi ani leimaida upsinduna tuminari madu ubada Shankar amadi Kullabina kaino mabani tawrisina hai hogulune nokhoi bo asomna haraga amuk chingkali Maradalana Madop nang jidi ibai ai ki mandana tawbani ai yare adudi inausa ekoi thabak lorabani chakasine ko asomna hairak padada Susitra hojikti nakhoi ki thabak loiri makha tabadi ekoi na tahoragi nakhoi yumda hallo yama thuna haloro asomna hairak padada makhoi manga yaifaba Shankar Kullabi amadi Dalan Madop makhoi manga ado mafam ado thadoktuna okto adu tongduna makhoi kanna chelakli madugi matung amaiba adugi yumdo oina thaujillakli maduda phabana karinu iyam bohna tobiri sibo ai yumda changdaba yaroi imana makeup tholakpada ai leramdrabadi imado wan tharaka sodina tarani hai aiko adudine nangon thinbiramage asomna hana duna yaifabado amuk magi mayum tamna thinbirakli aduga mahana yumda hek changkibaga Kullabi Shankar amati Dalan Madop makhoi mari adusu amaibagi yumaduda changakli amaiba adusu maninglomda lai sanaduna leiramlibani makhoi marina lakpaki makholadu tabada mahaksu maninglomdagi parap laklei aduga kamdaure mai paklabra haiduna hangi maduda Kullabina akhoina mai paklei Bogel amadi mahaki mama mapa ado cinema hall aduda pareng sana thanamlabani haiduna pautami adumna hairakpa aduda amaiba aduna mahaki lai sanabam aduda amuk chakhrei aduga mahana phapthaduna amit usinduna lai kaya sanapa hori mahana asumna tawba sidagi khangli hojikti ngahan waidagi hojik phawba cinema hall aduda leiriba Susitra amadi mahaki machanupi aniga makhoi thawai ahumna leiriba si amaiba aduna phajanduna thamlibani makhoi bu phajanduna thamliba sisu makhoina Bogel amadi mahaki mama mapa ado laman khumnabagi damakta thamlibani haiba se khanglakli Masi punamaki maramti Susitra si hojik amaiba oiriba nupa adugi machanupini amata pokchabi machanupi oibana mahakna yamaluna tawjabani adubu Bogel gi imung manung si miga nari tinadaba mina ngangbana ama moy tawthorokpana ama oida padaba ngangba amadi lekana yadaba imung oibanina mahakna pamkhidabani adubu machanupina namduna leikhiba aduda mahaksu shauduna machanupi bu inthokibani adumna tawruba matung ikoi-koiduna machanupi ado angaw phai narakpa amadi lai kayana chenbagi thabak ama torokpa aduda mahaksu amaiba tamduna machanupi bu kananaba yamna kanna honakhibani adumna machanupi kananaba amaiba tambadagi mahak amaiba adum oiduna lehore adubu mahana amaiba ama oiduna hairakpa matamdadi machanupi ado sikhibani adumna machanupi sikhiba adudagi di mahakna laman khumge haiduna Imphal aduda chattuna Bogel amadi mahake mama mapagi achengba tanja ngaiduna leikhi adubu mahakna karimata upai leikhide madugi matung amaiba aduna wakhalama laktuna mahakna lai sanaraga migi mateng lauraga thabakado pangthokhalege khanduna asukiba matamase ngaiduna leiribani Susitra gi mama amaiba adugine nupi adusu Susitra na leikhidaba aduda wakhallaina oiduna adumak leikhidrabani asumna machanupi kainabagi maicha koktrigai mahaki nupi leikhidabagi maicha aduna hojikti amaiba do ngauchatnaduna naitom leiribani wariasi leibana amaiba aduna hol aduda mahaki machanupi oiriba Susitra amati thawai macha ani do mahana phajinduna laman khumnanabagi damakta thamlibani
ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯄꯨꯡꯖꯥ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯣꯒꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗꯣ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯛꯄꯗ ꯁꯣꯝꯗ ꯊꯋꯥꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯈꯦꯜ ꯂꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯁꯣꯝꯗ ꯕꯣꯒꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯏ꯫ ꯃꯗꯨꯗ ꯕꯣꯒꯦꯜꯅ ꯏꯃꯥ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯍꯩ ꯅꯨꯄꯥ ꯃꯆꯥ ꯑꯩꯁꯨ ꯈꯪꯗꯦꯅꯤ꯫ ꯑꯩꯈꯣꯏꯁꯤ ꯅꯪꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔꯅ ꯑꯩꯈꯣꯏꯕꯨ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯂꯝꯕꯤꯗ ꯃꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯏꯀꯣꯛ ꯑꯁꯤꯗ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯋꯥꯟꯊꯍꯜꯂꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯝꯂꯤꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯅ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯁꯤꯅꯤꯃꯥ ꯍꯣꯜ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯣ ꯌꯥꯝꯅ ꯂꯥꯎꯅ ꯍꯥꯡꯇꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯁꯤꯅꯤꯃꯥ ꯍꯣꯜ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯄ ꯑꯗꯨꯗ ꯕꯣꯒꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯊꯣꯔꯛꯄ ꯑꯗꯨꯗ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯈꯔꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏꯅ ꯃꯝꯂꯤ ꯁꯥꯔꯤ ꯎꯏ꯫ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯕꯣꯒꯦꯜ ꯑꯗꯣ ꯈꯪꯍꯧꯗꯅ ꯃꯁꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯆꯩꯅꯥ ꯑꯃ ꯐꯪꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯌꯥꯝꯅ ꯆꯤꯛꯑꯦ, ꯌꯥꯝꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯐꯥꯔꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯕꯣꯒꯦꯜꯗꯣ ꯌꯥꯝꯅ ꯀꯟꯕ ꯆꯩꯅꯥ ꯐꯪꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯃꯕꯨꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯕ ꯂꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯅꯨꯡ ꯑꯗꯨꯗ ꯃꯇꯠ ꯃꯇꯠ ꯊꯗꯠꯄ ꯃꯈꯩ ꯂꯦꯟꯊꯠꯂꯛꯄꯒꯨꯝ ꯆꯩꯅꯥ ꯐꯥꯎꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ ꯑꯩꯒꯤ ꯄꯨꯛꯁꯦ ꯌꯥꯝ ꯅꯥꯔꯦ, ꯑꯩꯒꯤ ꯄꯨꯛꯁꯦ ꯌꯥꯝꯅ ꯅꯥꯔꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨꯅ ꯃꯕꯣꯛ ꯇꯥꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯃꯕꯣꯛ ꯇꯥꯈꯠꯇꯨꯅ ꯌꯦꯡꯉꯨꯕ ꯑꯗꯨꯗꯗꯤ ꯃꯕꯨꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯄꯥꯏꯁꯟꯗꯨꯅ ꯕꯤꯔꯤ ꯕꯤꯔꯤ ꯅꯣꯏꯈꯥꯏꯕꯒꯨꯝ ꯃꯕꯨꯛ ꯑꯗꯣ ꯃꯆꯨꯞ ꯃꯆꯨꯞ ꯁꯨꯞꯆꯜꯂꯤ꯫ ꯑꯃꯨꯛ ꯇꯤꯡꯊꯣꯛꯏ ꯑꯗꯨꯒ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ ꯑꯃꯅ ꯊꯤꯟꯖꯤꯜꯂꯛꯄꯒꯨꯝ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯃꯤꯁꯨ ꯐꯥꯎꯗꯣꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯍꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯈꯔꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯕꯣꯒꯦꯜꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯀꯤꯔꯛꯂꯗꯨꯅ ꯍꯣꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯕꯣꯒꯦꯜꯒꯤ ꯃꯁꯥ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯡ ꯄꯥꯏꯔꯒ ꯍꯣꯜ ꯃꯅꯨꯡ ꯑꯗꯨ ꯆꯤꯡꯁꯤꯟꯕꯒꯨꯝ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯆꯤꯡꯁꯤꯟꯈꯤꯕ ꯑꯗꯨꯗ ꯕꯣꯒꯦꯜꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯕꯣꯒꯦꯜꯕꯨ ꯌꯥꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯕꯣꯒꯦꯜꯅ ꯍꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯤꯡꯁꯤꯟꯈꯤꯕꯒ ꯍꯣꯜ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯁꯥꯐꯨ ꯀꯟꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨꯅ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕꯒ ꯃꯅꯨꯡ ꯑꯗꯨꯗ ꯕꯣꯒꯦꯜꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤꯗꯤ ꯕꯣꯒꯦꯜꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯣ ꯍꯣꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯈꯣꯏꯅ ꯆꯦꯜꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯕꯣꯒꯦꯜꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯔꯤꯅꯣ ꯑꯁꯤꯅ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯤꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯇꯞꯅ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ꯫ ꯃꯈꯣꯏꯅ ꯃꯃꯥꯡꯊꯛꯇ ꯍꯥꯠꯄꯤꯈ꯭ꯔꯕ ꯁꯨꯁꯤꯇ꯭ꯔꯥꯅꯤ ꯍꯥꯏꯕꯗꯣ ꯈꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯨꯁꯤꯇ꯭ꯔꯥꯗ ꯑꯩꯈꯣꯏ ꯂꯥꯜꯂꯤ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨ ꯈꯨꯗꯨ ꯀꯨꯟꯗꯨꯅ ꯈꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯔꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯄꯗꯗꯤ ꯁꯨꯁꯤꯇ꯭ꯔꯥꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯁꯨꯁꯤꯇ꯭ꯔꯥꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯑꯗꯨꯗ ꯀꯟꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯦꯛ ꯆꯦꯟꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯤꯅꯤꯃꯥ ꯍꯣꯜ ꯑꯗꯣꯝꯂꯣꯝꯗ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯆꯤꯡꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯆꯤꯡꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯕꯣꯒꯦꯜꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯃꯅꯪꯒꯟ ꯑꯃꯗꯤ ꯃꯈꯨꯠ ꯃꯁꯥ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛꯇ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯆꯤꯡꯕꯗꯨꯅ ꯈꯦꯠꯇꯠꯇꯨꯅ ꯍꯧꯖꯤꯛꯇꯤ ꯏ ꯂꯣꯏꯅꯃꯛ ꯊꯣꯛꯂꯤ, ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯤꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯍꯜ ꯑꯅꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯇ꯭ꯔꯥꯅ ꯅꯈꯣꯏꯅ ꯂꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯅꯤ꯫ ꯅꯆꯥꯅꯨꯄꯥꯅ ꯑꯩꯕꯨ ꯐꯨꯕꯗ ꯑꯩꯅ ꯀꯞꯇꯨꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯟꯕꯗ ꯐꯨꯁꯤꯅꯨ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯈꯤꯕ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥꯅ ꯍꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯤꯡꯁꯤꯟꯈꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ꯫ ꯄꯨꯝꯃꯝꯂꯕ ꯀꯥ ꯑꯗꯨꯗ ꯑꯍꯜ ꯑꯅꯤꯗꯣ ꯃꯈꯣꯡ ꯄꯥꯏꯔꯝꯕ ꯑꯗꯨꯁꯨ ꯊꯥꯗꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯂꯩꯔꯝꯂꯤꯕ ꯁꯦꯠ ꯑꯗꯨꯗ ꯊꯦꯡꯖꯤꯟꯗꯨꯅ ꯇꯨꯁꯟꯗꯨꯅ ꯃꯈꯨꯠ ꯂꯩꯊꯦꯛꯄ ꯃꯈꯣꯡ ꯂꯩꯊꯦꯛꯄ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯐꯪꯗꯨꯅ ꯃꯈꯣꯏ ꯂꯥꯎꯔꯤ꯫
ꯑꯁꯣꯝꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯐꯪꯗꯨꯅ ꯂꯥꯎꯕ ꯑꯗꯨꯗ ꯃꯅꯨꯡ ꯑꯗꯨꯗꯒꯤꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯁꯨꯁꯤꯇ꯭ꯔꯥꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯥꯎꯔꯝꯂꯕꯒꯤ ꯇꯨꯡꯗ ꯈꯪꯍꯧꯗꯅ ꯕꯣꯒꯦꯜꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯒꯤ ꯂꯨꯁꯝꯗ ꯄꯥꯏꯗꯨꯅ ꯃꯊꯛꯂꯣꯝꯗ ꯆꯤꯡꯈꯠꯈꯤ ꯃꯗꯨꯒꯤ ꯆꯩꯅꯥꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯥꯎꯔꯝꯂꯕꯒꯤ ꯇꯨꯡꯗ ꯈꯪꯊꯥ ꯊꯥꯗꯔꯛꯏ ꯃꯈꯣꯏꯅ ꯊꯥꯗꯔꯛꯄꯗ ꯂꯩꯃꯥꯏꯗ ꯄꯨꯂꯞ ꯂꯥꯎꯅ ꯇꯥꯁꯜꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯥꯁꯟꯕꯒ ꯃꯈꯣꯏꯒꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯃꯦꯠꯁꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯃꯁꯛꯇꯤ ꯎꯗꯕ ꯃꯃꯤꯠꯇꯤ ꯏꯔꯪ ꯂꯪꯕ ꯑꯅꯤ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯑꯍꯜ ꯑꯅꯤꯗꯣ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯝꯕ ꯑꯗꯨꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯁꯟꯁꯥ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯐꯨꯔꯛꯄꯒꯨꯝ ꯆꯩꯅ ꯀꯟꯕꯒꯤ ꯌꯥꯝꯅ ꯀꯜꯂꯕ ꯆꯩꯅꯥ ꯃꯈꯣꯏꯗ ꯐꯪꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏꯒꯤ ꯎꯟꯁꯥ ꯑꯗꯨꯗ ꯆꯩꯅ ꯀꯜꯂꯛꯄꯒꯤ ꯀꯜꯂꯕ ꯁꯥꯐꯨ ꯑꯗꯨꯗ ꯑꯍꯜ ꯑꯅꯤꯗꯣ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯏ ꯑꯣꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯤꯈꯤꯕ ꯑꯗꯨꯗ ꯁꯨꯁꯤꯇ꯭ꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯥꯏ ꯂꯣꯏꯁꯤꯜꯂꯗꯨꯅ ꯁꯨꯃꯥꯡꯗ ꯂꯩꯍꯧꯔꯤꯕ ꯀꯨꯜꯂꯕꯤ ꯁꯪꯀꯔ ꯑꯃꯗꯤ ꯃꯥꯙꯣꯞ ꯇꯂꯥꯟ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏ ꯑꯍꯤꯡꯁꯤꯃ ꯂꯦꯜꯂꯨ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯂꯒ ꯅꯈꯣꯏꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯔꯒꯦ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯅꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯈꯤ ꯁꯣꯝꯗ ꯌꯥꯏꯐꯕꯗꯣ ꯀꯔꯤꯕꯨ ꯊꯣꯛꯂꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯈꯟꯕꯗ ꯃꯍꯥꯛ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯩꯀꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥ ꯂꯥꯡꯅꯔꯛꯏ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯍꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯉꯔꯥꯡ ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯂꯥꯛꯇꯨꯅ ꯌꯦꯡꯕꯗ ꯍꯣꯜ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯤꯅꯦꯃꯥ ꯀꯥꯞꯐꯝ ꯑꯣꯏꯔꯤꯕ ꯍꯣꯜꯖꯥꯎ ꯑꯗꯨꯁꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯍꯣꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯣ ꯀꯧꯔꯨꯔꯤ ꯑꯗꯨꯒ ꯍꯣꯜ ꯑꯗꯨꯒꯤ ꯃꯄꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯕꯣꯒꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯣ इहिंग नाहिंग सादुना मखोय अहुम तादुना सिरंबदु उरे मदु उबदा लेकाय मयामना खंगली हंदक थासिदा मखोय थवाय अहुम सिगनि हाइबदु मखोय अहुम मसी ओइरे हाइदुना मयाम खनखी मदुदा मयाम सिंगदुना सिगी सिसनु मखोयना सुचित्रादा ओट नाइदुना हाटखिबा अदुगी लमन तवक्लिबनी अदुना फतबा मिरी सिगी सिसनु हाइदुना मयामना कलपेनखी पावदु ताबदा बोगेलगी नुपीगा अंगागसु लाखी अमदी पुलिससु यावरखी ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯂꯥꯛꯂꯒ ꯏꯄꯨꯒ ꯏꯕꯣꯛꯀꯁꯤ ꯄꯨꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯄꯥꯎ ꯇꯝꯃꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅꯗꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯕꯣꯒꯦꯜꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯄꯥꯎ ꯇꯝꯈꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯈꯔꯅꯁꯨ ꯃꯐꯝ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯇꯟꯅꯕ ꯃꯐꯝꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯅꯨꯄꯤ ꯑꯃꯒ ꯃꯆꯥ ꯑꯅꯤꯃꯒ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯄꯥꯎꯗꯝꯈꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯣ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯤ ꯊꯥꯖꯕ ꯉꯝꯗꯦ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕꯁꯤꯗꯤ ꯈꯪꯈꯤ ꯑꯗꯨꯕꯨ ꯕꯣꯒꯦꯜꯒꯤ ꯅꯨꯄꯤꯗꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯈꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯥꯏꯕꯤ ꯁꯦꯜ ꯍꯨꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯕꯣꯒꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯁꯦ ꯊꯋꯥꯏꯁꯤꯡꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯔꯛꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯊꯣꯏꯅ ꯍꯦꯟꯅ ꯉꯛꯂꯨꯗ꯭ꯔꯤ ꯃꯔꯝꯗꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯁꯨ ꯊꯥꯖꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯍꯨꯝ ꯑꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯃꯗꯤ ꯕꯣꯒꯦꯜꯒꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒꯁꯨ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯩ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯀꯨꯜꯂꯕꯤ ꯁꯪꯀꯔ ꯃꯥꯙꯣꯞ ꯇꯂꯥꯟ ꯃꯈꯣꯏ ꯃꯔꯤꯒ ꯄꯨꯟꯅ ꯑꯃꯥꯏꯕ ꯑꯗꯣ ꯐꯝꯗꯨꯅ ꯉꯔꯥꯡ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯣ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅꯁꯨ ꯈꯪꯈꯤꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯌꯥꯏꯐꯕꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏ ꯐꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯌꯥꯏꯐꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯅ ꯅꯣꯛꯂꯒ ꯍꯩ ꯉꯥꯏꯈꯣꯅꯦ ꯌꯥꯏꯐꯕ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗ
ꯌꯥꯏꯐꯕ ꯀꯧꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯌꯥꯎꯏ ꯑꯗꯨꯅ ꯃꯍꯥꯛ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯕ ꯂꯥꯛꯀꯅꯤꯗꯅ ꯍꯥꯏꯔꯝꯃꯤꯅꯦ ꯍꯩ ꯅꯪ ꯂꯧꯔꯣ ꯍꯩ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯌꯥꯏꯐꯕꯗꯣ ꯀꯞꯈꯠꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯗꯤ ꯃꯤ ꯍꯥꯠꯄꯁꯨ ꯌꯥꯎꯗꯅ ꯃꯤ ꯍꯥꯠꯄꯗꯤ ꯅꯈꯣꯏꯅꯅꯤ ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯗꯦꯅꯦ ꯈꯪꯗꯤ ꯎꯗꯤ ꯍꯥꯏꯒꯗꯕꯅꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯔꯒ ꯂꯩꯒꯗꯕꯅꯤꯅꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯦꯛ ꯄꯨꯂꯤꯁꯇ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯐꯔꯦꯁꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯅꯤꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯋꯥꯃꯟ ꯑꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯨꯜꯂꯕꯤꯅ ꯑꯣꯖꯥ ꯀꯔꯤꯒꯤꯅꯣ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯒꯤꯗꯃꯛ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤ ꯑꯋꯥꯃꯟ ꯄꯤꯒꯗꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯁꯤꯔꯤꯕ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤꯅꯦ ꯑꯗꯨꯒ ꯅꯍꯥꯛꯁꯤꯁꯨꯅꯦ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯩ ꯊꯥꯕ ꯑꯗꯨꯗ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯑꯗꯨꯃꯛ ꯆꯥꯛꯅ ꯁꯤꯈ꯭ꯔꯦꯗꯅ ꯃꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯑꯩꯅ ꯅꯍꯥꯛꯀꯤ ꯏꯃꯥꯗ ꯁꯤꯟꯅꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯏꯃꯥ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕꯁꯨ ꯉꯝꯖꯔꯦꯗꯅ ꯑꯁꯣꯝꯗ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯨꯜꯂꯕꯤꯗꯣ ꯏꯉꯛꯉꯛꯏ ꯑꯗꯨꯕꯨ ꯋꯥꯗꯤ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯏꯄꯨ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯕꯨꯗꯤ ꯃꯈꯣꯏꯅ ꯅꯦꯛꯂꯤꯕ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯎꯕ ꯉꯝꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯕꯁꯦ ꯅꯍꯥꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯑꯁꯦ ꯄꯤꯛꯆꯔꯕꯁꯨ ꯄꯤꯛꯅ ꯈꯟꯈꯤꯕꯅꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯗꯦ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯨꯔꯕꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯤꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯈꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯃꯗꯤ ꯃꯌꯥꯝꯅ ꯇꯧꯗꯨꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯦꯗꯅ ꯐꯔꯦ ꯅꯈꯣꯏꯒꯤ ꯑꯋꯥꯃꯟ ꯑꯗꯨ ꯑꯩ ꯄꯤꯔꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯣꯞ ꯑꯃꯗꯤ ꯌꯥꯏꯐꯕ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯅ ꯀꯔꯤꯕꯨ ꯄꯤꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯔꯥꯡꯅꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯔꯛꯂꯒ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯗ ꯍꯣꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯆꯦ ꯆꯥꯡ ꯄꯨꯝꯅꯃꯛ ꯁꯤꯟꯅꯔꯤ ꯃꯗꯨꯗ ꯀꯨꯜꯂꯕꯤꯅ ꯏꯉꯛꯉꯛꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯃꯥꯏꯕ ꯍꯣꯜ ꯑꯗꯨꯒꯤ ꯃꯄꯨ ꯂꯩꯖꯔꯤꯕꯗꯨꯗꯤ ꯏꯕꯨꯡꯉꯣ ꯍꯣꯜ ꯑꯗꯨꯒꯤ ꯃꯄꯨꯗꯣ ꯑꯩꯅꯤꯅꯦꯍꯦ ꯑꯩꯅ ꯍꯣꯜ ꯑꯗꯨ ꯂꯩꯍꯧꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯤ ꯑꯃ ꯅꯦꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯪꯀꯔꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤ ꯃꯔꯝ ꯂꯩ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯃꯤꯅ ꯂꯩꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯗꯨ ꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯂꯤꯕ ꯂꯃꯟ ꯈꯨꯝꯕ ꯑꯁꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯂꯝ ꯑꯗꯨ ꯂꯩꯍꯧꯔꯒ ꯍꯣꯟ ꯁꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯍꯣꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯕꯅꯤꯀꯣ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯁꯥꯕ ꯑꯅꯤꯁꯨ ꯇꯥꯕꯤꯌꯨ ꯁꯦ ꯅꯈꯣꯏꯒꯤ ꯑꯋꯥꯃꯟ ꯂꯥꯛ 2 ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯔꯕꯅꯤ ꯄꯨꯟꯅ ꯂꯥꯛ 4ꯅꯤ ꯃꯁꯤꯅ ꯅꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯔꯣꯀꯣ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯌꯥꯏꯐꯕ ꯅꯍꯥꯛꯁꯨ ꯍꯣꯜ ꯑꯁꯤꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯅꯈꯣꯏꯒꯤ ꯅꯌꯥꯝꯕ ꯑꯅꯤꯁꯤꯒ ꯄꯨꯟꯅ ꯅꯨꯡꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯉꯣ ꯑꯗꯨꯒ ꯁꯦ ꯅꯪꯒꯤꯁꯨ ꯂꯥꯛ 1 ꯄꯥꯏꯁꯤꯜꯂꯨ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯑꯅꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯩꯅ ꯍꯣꯜ ꯑꯁꯤ ꯄꯤꯔꯕꯅꯤꯅ ꯁꯦꯜ ꯑꯣꯏꯅꯗꯤ ꯄꯤꯗ꯭ꯔꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯗꯦ ꯍꯣꯜ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯟꯒꯗꯧꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯗꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝꯅꯤ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯁꯥꯕ ꯑꯅꯤꯗꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯅ ꯍꯣꯜ ꯑꯁꯤ ꯂꯧꯔꯕꯁꯨ ꯑꯩꯈꯣꯏꯅ ꯄꯥꯟꯅꯕ ꯀꯩꯁꯨ ꯉꯝꯂꯣꯏ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯏꯅꯥꯎ ꯑꯅꯤꯁꯤꯅ ꯑꯗꯨꯃꯛ ꯐꯪꯖꯍꯧꯔꯁꯅꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯛ 4 ꯐꯪꯕ ꯑꯁꯤꯅꯕꯨ ꯍꯦꯟꯅ ꯄꯦꯜꯂꯦꯗ ꯅꯠꯇ꯭ꯔꯅꯦ ꯃꯥꯙꯣꯞ ꯏꯕꯥꯏ ꯑꯩ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯅꯤ ꯅꯪꯁꯤꯗ ꯃꯔꯨꯞ ꯃꯇꯥꯡ ꯆꯥꯗꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯋꯥ ꯅꯣꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯊꯪ ꯀꯥꯏꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯅꯤ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ 3 ꯑꯗꯨꯅ ꯀꯨꯜꯂꯕꯤ ꯁꯪꯀꯔ ꯌꯥꯏꯐꯕ ꯑꯃꯗꯤ ꯃꯥꯙꯣꯞ ꯑꯃꯗꯤ ꯗꯂꯥꯟ ꯃꯈꯣꯏ 5ꯗ ꯐꯥꯎꯔꯛꯇꯨꯅ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯃꯈꯣꯏ 5 ꯑꯗꯣ ꯆꯞ ꯃꯥꯟꯅꯅ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯁꯨ
ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯂꯝꯕ ꯑꯗꯨꯒꯤꯗꯃꯛ ꯅꯣꯛꯏ꯫ ꯑꯗꯣꯝꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ, ꯑꯗꯨꯒ ꯁꯪꯀꯔꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯀꯨꯜꯂꯕꯤꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯂꯥꯏ ꯑꯃꯨꯛ ꯑꯣꯛꯅꯕ ꯍꯧꯔꯛꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯗꯂꯥꯟ ꯑꯃꯗꯤ ꯃꯥꯙꯕꯇꯣ ꯃꯈꯣꯏꯒꯤ ꯐꯥꯔꯝꯗ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯗꯨꯅ ꯅꯪꯁꯨ ꯃꯪꯗꯨ ꯎꯕ꯭ꯔꯣ ꯅꯪꯁꯨ ꯃꯪꯗꯨ ꯎꯕ꯭ꯔꯣ ꯍꯥꯏꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨ ꯑꯃꯨꯛ ꯀꯥꯞꯄ ꯍꯧꯗꯨꯅ ꯃꯗꯨꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥ ꯇꯥꯟꯗꯨꯅ ꯀꯨꯜꯂꯕꯤ, ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯪꯀꯔ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯑꯃꯗꯤ ꯌꯥꯏꯐꯕꯒꯤ ꯃꯃꯥꯁꯨ ꯀꯩꯊꯦꯜꯗ ꯆꯠꯄ ꯑꯗꯣ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯁꯣꯝꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯗꯨꯅ ꯋꯥꯔꯤ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯜ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫